ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯃꯥꯡ ꯊꯛꯇ ꯍꯥꯟꯅꯅ ꯊꯥꯒꯠꯆꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯇꯥꯍꯧꯗ꯭ꯔꯕꯁꯤꯡꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯅꯧꯅ ꯊꯥꯒꯠꯆꯕꯅꯤ, ꯍꯥꯏꯕꯗꯤ ꯔꯤ-ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ꯫ ꯍꯥꯟꯅꯅ ꯏꯄꯤꯁꯣꯗ 9ꯅ ꯁꯦꯝꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡ ꯊꯛꯇ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯅꯕ ꯅꯣꯛꯂꯨꯛꯆꯔꯤ, ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯥꯎꯕꯤꯈ꯭ꯔꯕ ꯃꯔꯨꯞꯁꯤꯡꯅꯁꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯤꯔꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯅꯤꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯆꯟꯗꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯋꯥꯀꯤꯡ ꯆꯠꯂꯨꯕꯗꯨ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯅꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯥꯏ, ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯇꯧꯈ꯭ꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ "ꯍꯣꯏ, ꯇꯧꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ, "ꯑꯩꯅ ꯋꯥꯀꯤꯡ ꯆꯠꯄꯅꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯕ ꯖꯥꯠꯅꯤꯍꯦ꯫ ꯏꯃꯥꯟꯅꯕ ꯃꯊꯪ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯍꯥꯏ, ꯑꯩ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯟꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯁꯨ ꯁꯥꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯀꯨꯞꯅ ꯃꯨꯟꯅ ꯅꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯔꯥꯅꯤꯗꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯅ ꯊꯛꯅꯅꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯤꯟ ꯂꯥꯡꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯂꯦꯞꯂꯒ ꯌꯦꯡꯕꯗꯧꯅ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ, "ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯥꯒꯤꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯁꯨ ꯁꯥꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯗ ꯍꯪꯅꯤꯡꯕꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ?" ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯔꯥꯅꯤ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯔꯪ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯅꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅ, "ꯍꯧꯖꯤꯛꯇ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯥꯒꯤꯗꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯥꯒꯤꯁꯨ ꯌꯨꯝ ꯀꯩ ꯑꯃ ꯁꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯗ ꯀꯟꯇꯦꯛ ꯇꯧꯅꯤꯡꯕꯒꯤꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ, "ꯍꯩꯃꯥ, ꯃꯥꯒꯤ ꯊꯕꯛꯇꯨ ꯁꯨꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯑꯒ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯛꯄ ꯃꯌꯥꯏꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ, "ꯍꯣꯏ, ꯆꯨꯝꯃꯤꯅꯦ." ꯑꯗꯨꯒ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯗ ꯆꯥ ꯇꯧꯈꯩ ꯌꯦꯡꯉꯤꯗꯨꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯍꯥꯏꯅꯔꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯅꯔꯨꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯅꯧꯅ ꯁꯥꯒꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯁꯪꯒꯨꯝꯗꯨꯅ ꯖꯒꯥ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯍꯧꯕꯇꯃꯛ ꯉꯥꯏꯔꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯅꯤꯄꯥ ꯑꯃꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯥꯛꯁ ꯎꯞꯁꯟꯕ ꯑꯃꯗꯤ ꯇꯨꯄꯤ ꯑꯐꯟꯕ ꯎꯞꯁꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯋꯥꯐꯝ ꯑꯗꯣ ꯍꯧꯗꯣꯛꯂꯤ ꯆꯟꯗꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯃꯈꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯍꯦꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯑꯁꯤꯗ ꯑꯗꯨꯛ ꯌꯦꯡꯖꯕ ꯑꯣꯏꯔꯤꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯆꯟꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤꯅ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ꯭ꯔꯁꯨ ꯆꯪꯂꯛꯇꯦ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤꯁꯨ ꯌꯨꯝ ꯁꯥꯅꯤꯡꯕꯗꯒꯤ ꯌꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯒꯗꯕꯅꯤ ꯑꯗꯨ ꯁꯨꯍꯪ ꯍꯪꯗꯕꯤꯗ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯒ ꯍꯦꯛ ꯍꯟꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯃꯗꯨꯗ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯤꯅ ꯌꯦꯡꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯌꯦꯡꯗꯅ ꯌꯦꯡꯖꯔꯤꯅꯤ ꯇꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇꯅꯦ ꯍꯌꯦꯡꯗꯣ ꯑꯃꯨꯛꯇꯪ ꯌꯧꯁꯤꯜꯂꯨꯈꯤꯒꯦ ꯅꯪꯁꯨ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯁꯨ ꯏꯆꯥꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤ ꯆꯟꯗꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯖꯨꯒꯥꯂꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯈꯣꯏꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯐꯥꯒꯤ ꯖꯨꯒꯥꯏ ꯈꯔ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠ ꯈꯔꯗꯣ ꯌꯦꯟꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯌꯨꯝ ꯁꯥꯔꯤꯕ ꯍꯥꯏꯕꯗꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯁꯥꯔꯤꯕ ꯌꯨꯝꯁꯥꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯌꯦꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯊꯕꯛ ꯁꯨꯔꯝꯗꯕ ꯏꯆꯤꯛ ꯆꯤꯛꯄ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤꯁꯦ ꯉꯁꯥꯏ ꯔꯥꯅꯤꯒ ꯆꯟꯗꯨꯒꯗꯨ ꯃꯇꯩ ꯃꯅꯥꯎ ꯍꯧꯅꯔꯒ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯨ ꯃꯌꯨꯝꯗ ꯆꯥꯛꯆꯥꯕ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ나 ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯇꯧꯍꯧꯔꯒꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯤ ꯌꯦꯞꯄꯒ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯊꯅꯝꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯃꯇꯣꯝꯇ ꯉꯥꯡꯖꯔꯒ ꯃꯌꯨꯝ ꯌꯧꯅ ꯄꯔꯞ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯃꯥꯏꯕꯅ ꯇꯧ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯃꯌꯣꯝ ꯑꯗꯣ ꯄꯨꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯟꯊꯧ ꯀꯥ ꯑꯣꯏꯒꯗꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯇꯣꯛ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯖꯣꯞ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠ ꯑꯗꯣ
ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯧꯊꯣꯛꯂꯤꯕ ꯀꯣꯝ ꯃꯆꯥ ꯑꯗꯨꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯁꯤꯖꯤꯜꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯟꯗꯨꯅ ꯊꯅꯝꯂꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯣ ꯂꯩꯅꯧ ꯊꯣꯟꯕꯒꯤ ꯍꯧꯖꯤꯛ ꯐꯔꯥ ꯐꯔꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯈꯥꯏꯈꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯆꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯣꯠ ꯐꯨꯝꯂꯝꯕ ꯃꯤꯁꯛ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤꯗꯨꯅ ꯊꯣꯡꯒꯥꯜ ꯌꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯊꯣꯡꯒꯥꯟꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯦꯛ ꯆꯠꯈꯤꯕꯒ ꯒꯥꯔꯤꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯇꯣꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯎꯈꯤꯕ ꯊꯣꯡꯒꯥꯟꯗ ꯍꯦꯛ ꯍꯦꯛ ꯂꯦꯞꯄ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯁꯤꯗ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤ ꯂꯦꯞꯄꯝꯗ꯭ꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯁꯤꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯁꯦ ꯋꯥꯈꯜꯗꯣ ꯄꯥꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯅꯨ ꯂꯥꯎ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯃꯛ ꯌꯥꯡꯅ ꯊꯧꯖꯤꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯆꯥꯛ ꯆꯥꯕ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯈꯥꯒꯠꯂꯛꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯁꯤꯅ ꯃꯣꯏ ꯁꯤꯃꯤꯉꯩꯗꯨꯕꯨ ꯍꯟꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯕ ꯃꯇꯝꯗ ꯔꯥꯅꯤꯅ ꯍꯩꯃꯥ ꯀꯗꯣꯝꯗꯅ ꯆꯠꯂꯤꯕꯗꯨꯕꯣ ꯐꯤ ꯍꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯂꯥꯛꯑꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯤ ꯑꯃ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯂꯨꯝꯕꯒꯤ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯒ ꯆꯟꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗꯒꯤ ꯎꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯤ ꯑꯗꯨꯅ ꯇꯥꯔꯝꯗꯕ ꯑꯗꯨꯗ ꯆꯟꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯅꯈꯥꯗꯨꯗ ꯁꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯤꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯃꯤ ꯑꯃꯁꯤꯗ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯈꯤꯕꯅꯤꯗ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯄꯔꯞ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯍꯥꯏꯕꯗꯤ ꯙꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯨꯝꯂꯝꯗꯦ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯁꯨ ꯎꯔꯝꯗꯦ ꯆꯟꯗꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯋꯥꯈꯜꯅꯔꯅꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯁꯪꯒꯨꯝꯕꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯉꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯉꯛꯂꯤꯕꯗꯨꯅ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯁꯣꯝꯒꯤ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯂꯒ ꯂꯩꯕꯗꯨ ꯑꯩꯅ ꯃꯃꯤꯗꯨ ꯎꯕꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯍꯨꯏ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯍꯨꯏ ꯑꯣꯏꯔꯕꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯎꯔꯤꯗꯅ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯍꯨꯏꯅꯣꯗ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯅꯪꯕꯨ ꯆꯥꯛꯄꯨ ꯂꯥꯝꯂꯤꯕ꯭ꯔꯥꯅꯦ ꯕꯖꯥꯔꯗ ꯆꯥꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯝꯃꯅꯤꯗ ꯆꯟꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯔꯦꯁꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯊꯣꯡ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛ ꯊꯣꯡꯒꯠꯇ꯭ꯔꯦ ꯃꯈꯣꯏ ꯕꯖꯥꯔꯗ ꯀꯩꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯄꯅ ꯊꯣꯡꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯃꯤꯁꯇ꯭ꯔꯤ ꯀꯥꯡꯕꯨꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯁ꯭ꯋꯥꯏꯒꯤ ꯂꯩꯕꯥꯛꯁꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯔꯝꯃꯤꯁꯤꯅ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯒ ꯇꯧꯈꯥꯏꯔꯤꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯨꯈ꯭ꯔꯦ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯁ꯭ꯋꯥꯏꯁꯤꯗ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕ ꯂꯩꯇꯕꯅꯤꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯔꯤꯕꯗꯨ ꯌꯦꯡꯂꯝꯕ ꯅꯤꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯍꯧꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯥ ꯑꯃ ꯈꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯍꯦꯛ ꯍꯦꯛ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ
wari sanari asumna tawduna tha khara hawkri hawjikti rani amadi chandu makoi ani gi sariba yum ado sanga gadori saba loiri madamadu ta makoi ani gi machanupi chandarimbi su yumda halaktuna makoi gi yum gi sanga badu yauna bagi damakta leiribani mataw asumna yum ado saba pungloi loirabada yum ado sanga bagi thoram pangthoki khangna chanaba mari mata sing paton tawduna yum sanga badubu saruk jabirana bagi damakta paton chatli yamlaba miyamna yaifo mangol gi damak rani amati chandu gi bakok nanthaduna bor piri mataw asumna yum sanga bagi thoram kanna pangthoklingai matam aduta ikhang khangaudana makoina sariba yum adugi mathak thangba floor adugi maton aduda karigumba ama turibara natragar thatharakpagira dum lawba ahawba makhol ama takhi matam aduda mayam mathakta kari tawba chano haiduna paraprap chingkhatuna yenglakpa matamdadi karisu leiramdi karisu leiramda baduta hauji yum adugi mathakta chingkhalaktuna kari torobagi haiduna yengliba miyoi singaduna hawi hodongnaga chongthabagi makoloramgani asomna haraga makoi mathang mathang amu kumtharai matamaduta tung ithang thangba nipa aduki matung lomda kanagumba ama sahum naina chakkhibagi mangonta nusikki sahum ama phangbadu tungda mahangna sat laithoktuna jengai adubu mahana adumna jengtolakpada kanasu leiramdi adumna nipa aduna hi haiduna leithokhibaduta mangda chaliba singaduna sat leithoknaraklaga kaidorage haiduna hangai maduda miyoi aduna hawjikta igi tungda mi ama chakkhibagi mawongda sahum pangi anya leithoklega yenglobadadi kanasu leiramdre adumna hairakpada chaliba miyoi singaduna yarse nangmang thanguse haiduna thangali aduga makoigi dolan gi stiar adudagi tamtamna kumtharai adumna kumtharakpada hawjik tung thangliba nipa adudasu mahaki matungda nusiki oiba sahum ama phangki adumna phanglakpada mahaksu swai lauduna tungda sat laithoktuna yenglobadadi makoigi leiriba yum adugi mathak thangba dolan adugi balcony dagi kanagumba miyoi ama chongthakhibadu hawjik matung ithang thangba nipa aduna uhori madu ubada nipa aduna kanano ma chongthakhre haiduna lauraga mahak tungdung chengkhatkhi matam maduda mahaki mamanaba matungda inarakliba miyoi singadusu budrung chengkhalaktuna karairo karino haiduna yengtharai aduma yengtharakpadadi leimaida kana amata su taramde matam maduda miyoi aduna hawjikta ina mai leithurukpada miyoi ama sidagi chongthakhibani haiduna hairakpada hawjami nariba miyoi singaduna nabani na tawse karino amasu tungda kanano ma chakhibagi makon taiyena haire sawum phangena haire nangna mo khoida mo mi ma chongthakhini adamai tawnu mi gi nongna sariba yum sida nokuna adamai na hairabadi leibirungai gidro asam na ngang duna makhoi kumtharakli adumna kumtharakpa aduta chanduna kari tawre mathakta tung toidu kaino haiduna hangnakpada chaliba singaduna kari chulaiteda hawdung oiramgadaba mali haiduna khummaga makhoi mathang chatnakri chandusu thoina hena khanjaludi mayam marang langlibanina asumna tawna hawjikti yum sangabado mapung phana pangthokri sangabagi thoram loirabada mayamsu hawraba mathel lukoi singadu chanaraduna mabuk pena magi mayumda hanakri hawjik yum aduta rani gi mapam gi miyoi sing amati chandu gi magrup mamanaba khar khatamak ngaihawri adusu mathang loina ma hanakhrabani numitto chandu gi laibak phaba haibaduni nongthi yamna fajana manglaga tabadi sungta tadi adubu numidang wairam mi hanakhraba mi khar khatamak ngaihawraba matam adutadi nongdo lipat tawa horokli adumna nongsu khar tarakpaduta chandu gi yumda leiriba mahaki mamanaba singado amadi rani gi mapam gi miyoi singado nong tarjngai halorosi haiduna mathang loina ma hanakhri asumna tawduna hawjikti yum aduta chandu rani amadi makhoi ani gi machanupi chanarimbi makhoi hom khaktabak ngaihawri mayamdi numit tasalakpaga nongnaga tasalakpaga mayumda loinamak hanakhrabani asumna tawdura matam madu hawkhri hawjikti nongsu phajana adumak tari yum aduda leiriba rani chandu amati chanarimbi makhoi ahom wari watai sanari aduga rani amadi chanduna ngasai miyoi singna piramba makhoi gi sangabagi dan thadarambado kayamuk yamna yambagi haiduna yamna kanna senthiba laknari
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯕꯨꯅ ꯃꯌꯥꯝꯅ ꯗꯥꯟ ꯀꯠꯂꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯕ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯛꯁꯪꯗ ꯆꯪꯈꯤꯕ ꯆꯟꯅꯔꯦꯝꯕꯤꯗꯣ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯀꯟꯈꯤꯕꯒꯤ ꯏꯁꯤꯡ ꯍꯩꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ ꯆꯟꯅꯔꯦꯝꯕꯤꯕꯨ "ꯍꯥꯏ ꯆꯟꯅꯔꯦꯝꯕꯤ, ꯆꯟꯅꯔꯦꯝꯕꯤ" ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯅꯔꯦꯝꯕꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯆꯟꯅꯔꯦꯝꯕꯤꯗꯨ ꯃꯃꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯂꯤꯕ ꯐꯤꯜꯇꯔ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠꯇ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯒꯤꯂꯥꯁꯇꯒꯤ ꯏꯁꯤꯡ ꯋꯥ ꯋꯥ ꯄꯥꯊꯔꯕ ꯐꯥꯎꯕꯗ ꯆꯟꯅꯔꯦꯝꯕꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯏꯁꯤꯡ ꯌꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ "ꯑꯩꯃꯥ, ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯍꯥ, ꯍꯩ ꯆꯟꯅꯔꯦꯝꯕꯤ, ꯍꯩ ꯆꯟꯅꯔꯦꯝꯕꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯩꯗꯣꯛꯂꯕꯅꯤꯅ ꯐꯠꯂꯦ ꯆꯪꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯤ, ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯤꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯟꯅꯔꯦꯝꯕꯤꯒꯤ ꯁꯥꯌꯦꯡꯗ ꯄꯥꯏꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯗꯣ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯀꯔꯤꯅꯣꯃ ꯇꯧꯅ ꯃꯨꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯛꯂꯒ ꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯔ ꯅꯥꯟꯕꯒ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ꯫ ꯑꯗꯨꯝꯅ ꯇꯨꯕꯗꯨꯗ ꯆꯟꯅꯔꯦꯝꯕꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯆꯟꯗꯨꯒꯤ ꯃꯊꯛꯇ ꯅꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯑꯗꯣ ꯃꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯔꯥꯅꯤꯅ ꯆꯟꯅꯔꯦꯝꯕꯤꯕꯨ ꯇꯥꯞ ꯂꯥꯎꯅ ꯆꯤꯡꯊꯣꯛꯏ꯫ ꯑꯗꯨꯒ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯗꯣ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯂꯕꯒꯨꯝ "ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯆꯟꯗꯨꯅ "ꯍꯩ ꯀꯩꯅꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ? ꯍꯥ, ꯀꯩꯅꯣꯕ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝꯖꯥꯎꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯄꯥꯕꯨꯡꯕꯨ ꯀꯟꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ "ꯀꯔꯤꯅꯣꯅꯦꯍꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯨꯝꯖꯥꯎꯔꯣꯝꯗ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯟꯅꯔꯦꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯪꯒ ꯃꯥꯟꯅꯔꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯪꯉꯥꯎꯅꯔꯕ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨꯝꯖꯥꯎꯔꯣꯝꯗ ꯄꯔꯞ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯟꯅꯔꯦꯝꯕꯤꯁꯨ ꯃꯄꯥꯍꯣꯏ ꯆꯥꯛꯁꯪꯂꯣꯝꯗ ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯆꯟꯅꯔꯦꯝꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯔꯤ꯫ ꯆꯟꯗꯨꯅ "ꯅꯍꯥꯛ ꯀꯗꯥꯏꯗ ꯂꯩꯔꯨꯏ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ "ꯑꯩ ꯏꯁꯤꯡ ꯊꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ "ꯅꯪꯗꯤ ꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯊꯛꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯅꯔꯦꯝꯕꯤꯅ "ꯑꯩꯒꯤ ꯀꯥꯗ ꯂꯩꯍꯧꯕ ꯕꯇꯜ ꯑꯗꯨꯗꯒꯤ ꯊꯛꯏ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯁꯪꯗ ꯂꯩꯍꯧꯔꯤꯕꯗꯨꯅ ꯀꯅꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ "ꯍꯩ ꯌꯥꯔꯦ, ꯍꯩ ꯆꯟꯅꯔꯦꯝꯕꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ, ꯐꯔꯦ, ꯍꯩ ꯁꯦꯟꯁꯤꯡꯁꯦ ꯊꯤꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ, ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤꯁꯦ, ꯀꯔꯤꯅꯣ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯃꯃꯤꯠꯅ ꯏꯪꯒꯤꯠ ꯈꯔ ꯇꯧꯅꯔꯤ꯫ ꯑꯗꯨꯒ ꯁꯦꯟ ꯊꯤꯔꯤꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯟꯅꯔꯦꯝꯕꯤꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯆꯟꯅꯔꯦꯝꯕꯤ ꯆꯍꯤ 19-23 ꯁꯨꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯆꯟꯅꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯛꯄꯗ ꯆꯟꯅꯔꯦꯝꯕꯤꯅ "ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ. ꯑꯩ ꯑꯃꯨꯛꯇ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯈꯤꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯅꯔꯦꯝꯕꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯆꯟꯅꯔꯦꯝꯕꯤꯅ ꯎꯔꯤ꯫ ꯑꯗꯨꯝꯅ ꯎꯔꯛꯄ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯀꯥꯒꯤ ꯕꯂꯞ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯊꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯅ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ? ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯆꯟꯅꯔꯦꯝꯕꯤꯅ "ꯍꯧꯖꯤꯛꯇ ꯁꯤꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯀꯅꯥꯅꯣꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨ ꯑꯩꯅ ꯕꯂꯞ ꯊꯥꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ."
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕꯜꯕ ꯑꯗꯣ ꯑꯃꯨꯛ ꯃꯨꯊꯠꯂꯤ ꯑꯗꯨꯕꯨ ꯍꯟꯇꯛꯃꯨꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯀꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯐꯤꯌꯥꯡꯈꯣꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯤꯒꯤ ꯃꯃꯤ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯊꯃꯣꯏꯗꯗꯤ ꯌꯥꯖꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯆꯟꯅꯔꯦꯝꯕꯤꯅ ꯁꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯞꯊꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯈꯪꯍꯧꯗꯅ ꯆꯥꯛꯁꯪꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯒ꯭ꯂꯥꯁꯇ ꯏꯁꯤꯡ ꯌꯥꯕꯒꯤ ꯇ꯭ꯔꯤ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯅ ꯇ꯭ꯔꯤ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤꯅꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝꯐꯝ ꯈꯪꯉꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯒꯤ ꯊꯦꯠꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯣꯇꯣ ꯑꯃꯅ ꯆꯟꯅꯔꯦꯝꯕꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯒꯗꯕꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯣ ꯇꯞꯅ ꯑꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯣ ꯆꯟꯅꯔꯦꯝꯕꯤꯗꯤ ꯎꯔꯝꯗꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯃꯃꯥꯍꯣꯏ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯅꯔꯦꯝꯕꯤꯗꯣ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯐꯃꯨꯡꯗ ꯍꯤꯞꯊꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯪꯁꯨꯝ ꯁꯨꯝꯈꯤꯕꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯅꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯕ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯟꯅꯔꯦꯝꯕꯤꯁꯨ ꯄꯨꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯜ ꯑꯃ ꯄꯔꯞ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯩꯖꯣꯝ ꯄꯨꯡꯖꯥꯠ ꯁꯦꯠꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯏꯠ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯂꯒ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯗ ꯍꯣꯏ ꯅꯈꯣꯏꯅꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯂꯥꯏ ꯇꯤꯡꯈꯦꯠ ꯂꯩꯈꯠꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯅꯔꯦꯝꯕꯤꯅ ꯀꯅꯥꯅꯣ ꯑꯁꯤꯕꯨ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯆꯟꯗꯨꯗ ꯍꯪꯂꯨꯕꯗ ꯆꯟꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯔꯞ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯔꯥꯅꯤ ꯆꯟꯗꯨ ꯑꯃꯗꯤ ꯆꯟꯅꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯕ ꯃꯨꯁꯤꯟꯃꯨꯅ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯆꯟꯗꯨꯒꯤ ꯃꯁꯥꯗ ꯍꯥꯏꯖꯤꯟꯗꯨꯅ ꯊꯣꯝꯈꯤ ꯑꯗꯨꯝꯅ ꯊꯣꯝꯕꯗꯨꯗ ꯆꯟꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯗꯨꯒ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯃꯠꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯔꯥꯅꯤꯅ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯅꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯆꯟꯅꯔꯦꯝꯕꯤꯅꯁꯨ ꯃꯄꯥꯕꯨꯡ ꯆꯟꯗꯨꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯊꯤꯡꯒꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯛꯇꯗꯨꯅ ꯃꯁꯥꯗꯣ ꯐꯔꯪ ꯆꯣꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯐꯔꯪ ꯆꯣꯡꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨ ꯃꯁꯥꯗꯣ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯟꯅꯔꯦꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯂꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯨꯁꯤꯜ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯈꯣꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯅꯔꯦꯝꯕꯤꯕꯨ ꯃꯁꯝ पायदुना सोरो लाक्तुना चिंगली आदुना चिंबदुदा चन्नरेंबिना कन्न लाउरी आइबु थादो हाइदुना असमना चन्नरेंबिना आइबु थादो हाइदुना कन्न लाउरी मतमदुता महाकी ममा रानीना चन्नरेंबिबु कन्न कौरकली आदमना कौरकपदुदा चंदुसु चंगसिलक्तुना चन्नरेंबिबु यामना कन्न कौरकली मतमदुदा चन्नरेंबि महाक मिकप खंगथोक थोरकली महाना हेक मिकप थोरकपगा रानी अमदि चंदुदि येंगलि हौजिक करिसु तौदना मपाना लेपलंबा असिता चन्नरेंबि यामना हरावना मपाबुंबु कोनसिनजरी अदुगा हौजिक महाकी ममंगदा थोखरिबा थोदोकसिंग अदो लोइनमक मपा चंदुदा तमदुना खंगहल्लि वफम मदु तारबदा चंदुना इमुंगसे लाई फत्तबा अमा लैबा माली करिनोदा ngaamo अखोइना युफम मसिबु येंगनबगिदमकता हाइखिबा अमाइबदुनदि मफम मसाइदा करियमदा तौररोय
ꯅꯆꯥꯛ ꯅꯔꯨꯜ ꯆꯪꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯌꯨꯝꯐꯝꯅꯦꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯅ ꯁꯤꯗꯅꯤꯅꯦ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯁꯥꯖꯜꯂꯨꯔꯕꯅꯤ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃ ꯎꯅꯗꯕ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯇꯥꯊꯣꯛꯁꯤ ꯀꯔꯤꯅꯣꯅꯦ ꯁꯪꯒꯥꯕꯗ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯐꯖꯅꯗꯤ ꯌꯦꯡꯈꯤꯕꯅꯤꯗ ꯀꯥꯟꯅꯗꯦ ꯑꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯁꯨꯌꯥ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯃꯍꯥꯛꯁꯨ ꯄꯣꯊꯥꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯆꯅꯔꯦꯝꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗ꯭ꯔꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒꯅ ꯃꯉꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯍꯦꯛꯇꯃꯛ ꯅꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯆꯅꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯁꯣꯇꯤ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯕꯣꯔꯗꯤꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯆꯟꯗꯨ ꯑꯃꯗꯤ ꯃꯃꯥ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯅꯤ ꯆꯟꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯍꯥꯛ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯆꯠꯈ꯭ꯔꯒꯅꯤ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯅꯔꯦꯝꯕꯤ ꯃꯍꯥꯛ ꯕꯣꯔꯗꯤꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯑꯣꯐꯤꯁꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯥꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠ ꯑꯃꯕꯨ ꯆꯈꯥꯏꯔꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯔꯥꯅꯤ ꯑꯗꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨꯕꯨ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯆꯥꯛꯁꯪꯂꯣꯝꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯌꯥꯝꯅ ꯍꯧꯅ ꯀꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯔꯥꯅꯤ ꯄꯔꯞ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯔꯥꯅꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯤꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯔꯤꯡ ꯈꯤꯡꯂꯛꯈꯤ ꯔꯤꯡ ꯈꯤꯡꯂꯛꯄ ꯑꯗꯨꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯔꯥꯅꯤ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯗꯨꯅ ꯐꯣꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯐꯣꯟ ꯑꯗꯣ ꯑꯣꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯕꯨ ꯅꯪꯕꯨ ꯁꯨꯡꯇꯥ ꯇꯥꯗꯦ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤꯅ ꯄꯣꯠ ꯆꯩ ꯂꯩꯔꯛꯄ ꯂꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯔꯥꯅꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯄꯦꯔꯦꯛ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯔꯥꯅꯤ ꯀꯅꯥꯅ ꯋꯥꯄꯜꯗ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ ꯇꯧꯔꯤꯕꯁꯤꯗ ꯔꯥꯅꯤ ꯃꯁꯥꯗꯣ ꯑꯁꯨꯝ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯟꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯟꯗꯨꯁꯨ ꯍꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯦꯗꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯟꯕꯒꯨꯝ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯕꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ
ꯑꯗꯨꯝꯅ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯔꯥꯅꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯆꯟꯗꯨꯁꯨ ꯇꯧꯔꯤꯕꯗꯨꯗ ꯈꯪꯂꯤꯕꯅꯤ ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯄ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯊꯣꯡ ꯑꯗꯨꯅ ꯑꯗꯨꯛ ꯃꯈꯣꯜ ꯍꯧꯅ ꯂꯣꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗꯨꯁꯨ ꯉꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯁꯥꯎ ꯍꯥꯏꯗꯨꯅ ꯃꯐꯝ ꯄꯤꯕꯤꯔꯝꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯪꯂꯨꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯀꯩꯗꯧꯉꯩ ꯆꯠꯀꯗꯧꯔꯤꯕꯅꯣ ꯉꯁꯤ ꯍꯦꯛꯇꯃꯛ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯆꯟꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯅꯨꯡꯊꯤꯜꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯗꯨ ꯊꯦꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯆꯟꯗꯨꯗꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯂꯥꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯔꯥꯅꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯛꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯍꯥꯛ ꯗꯨꯛ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯀꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯣꯝꯆꯥꯛ ꯆꯥꯛꯄꯒꯨꯝ ꯁꯥꯒꯠꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕ ꯅꯝꯊꯤꯕ ꯃꯅꯝꯒꯨꯝꯕ ꯑꯃ ꯏꯅꯝꯅ ꯅꯝꯕꯒꯨꯝ ꯇꯧꯔꯤ ꯀꯥꯗꯨꯗ ꯂꯩꯕꯗꯨ ꯃꯍꯥꯛ ꯇꯌꯥꯡꯇ ꯁꯣꯏ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯪꯀꯤꯗ ꯀꯤꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥꯏ ꯅꯤꯡꯊꯤꯅ ꯇꯩꯊꯣꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯔꯥꯅꯤꯅ ꯐꯪꯂꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯔꯥꯅꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯅꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯑꯗꯣ ꯊꯥꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯀꯣꯛꯇꯨ ꯍꯦꯛ ꯅꯣꯟꯊꯈꯤꯕꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯃꯈꯨꯠꯅ ꯄꯥꯛ ꯐꯨꯔꯛꯄꯒꯨꯝ ꯇꯥꯛ ꯊꯥꯔꯛꯄꯗꯨꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯛꯏ ꯑꯗꯨꯝꯅ ꯅꯣꯡꯈꯠꯂꯛꯄꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯄ ꯁꯛꯇꯝ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯖꯔ ꯂꯥꯎꯅ ꯃꯌꯦꯛ ꯑꯗꯣ ꯃꯃꯤ ꯁꯥꯝꯈꯤ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯆꯟꯗꯨ ꯄꯔꯞ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯂꯥꯛꯄꯗꯨꯒ ꯆꯥꯟꯅꯔꯗꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯏꯗꯨ ꯀꯩꯗꯧꯔꯒꯦꯃꯤ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯔꯥꯅꯤꯅ ꯍꯧꯖꯤꯛ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯑꯩꯁꯨ ꯅꯪꯁꯤ ꯀꯩꯅꯣꯝꯃ ꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯂꯤꯕꯅꯤ ꯂꯥꯎꯁꯦ ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯗꯣ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯩꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯕꯗꯣ ꯇꯁꯦꯡꯅ ꯀꯤꯔꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯑꯃ ꯐꯛꯂꯥꯡꯗ ꯇꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯑꯩꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯃꯥꯏꯕꯗꯨ ꯎꯅꯕ ꯆꯠꯂꯒꯦ ꯑꯩꯅꯅꯦ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯪꯕꯗ ꯀꯔꯤꯃꯇ ꯑꯁꯣꯏꯕꯗꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯅꯤꯁꯨ ꯍꯣꯏ ꯐꯔꯦ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯨꯝꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯥꯝꯅ ꯍꯧꯅ ꯄꯨꯈꯝ ꯑꯃ ꯕ꯭ꯔꯥꯡ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛꯁꯪ ꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯍꯧꯗꯣꯡꯅꯣ ꯈꯪꯗꯦ ꯍꯧꯗꯣꯡ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠꯅ ꯏꯂꯪ ꯄꯥꯡꯕ ꯍꯧꯗꯣꯡ ꯑꯃ ꯈꯣꯡꯂꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯆꯪꯂꯛꯂꯤꯕ ꯍꯧꯗꯣꯡꯅꯣꯅꯦ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯑꯍꯣꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯥꯟꯗꯅ ꯊꯝꯂꯤꯕ ꯌꯨꯝ ꯑꯁꯤꯗꯕꯨ ꯍꯧꯖꯤꯛ ꯆꯦꯟꯈꯤꯕ ꯍꯧꯗꯣꯡꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯈꯪꯗꯦ ꯃꯈꯥꯔꯣꯝ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ ꯑꯁꯣꯝꯗꯒ ꯑꯍꯣꯕ ꯂꯩꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯍꯣꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯍꯧꯗꯣꯡꯒꯤ ꯋꯥꯕꯣ ꯃꯣꯏꯅ ꯆꯪꯗꯕ ꯃꯐꯝꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯦ ꯃꯃꯥꯡ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯦ ꯅꯧꯅ ꯁꯤꯗꯣꯛꯂꯒ ꯁꯥꯔꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯍꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ, ꯌꯨꯝ ꯑꯁꯦ ꯅꯧꯅ ꯁꯥꯔꯕꯅꯤꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯟꯗꯨꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯑꯣ ꯀꯅꯥꯅꯣ, ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯄꯗꯨꯗ ꯔꯥꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯋꯥꯔꯛꯇ ꯀꯔꯤꯅꯣ ꯑꯃ ꯎꯕꯗꯒꯤ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯄꯔꯞ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯁꯝ ꯑꯗꯣ ꯈꯪꯆꯤꯡ ꯆꯤꯡꯉꯤ꯫ ꯑꯗꯨꯝꯅ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯔꯥꯅꯤ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯒꯦ ꯇꯧꯕꯗꯨ ꯃꯅꯤꯡ ꯈꯪꯍꯟꯗꯨꯅ ꯅꯤꯡꯒꯥꯡꯅ ꯇꯨꯁꯤꯟꯗꯨꯅ ꯇꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯔꯥꯅꯤꯅ ꯑꯗꯨꯝꯅ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯆꯟꯗꯨ ꯑꯃꯗꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯨꯗ꯭ꯔꯨꯡ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯟꯗꯨꯅ "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ "ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯑꯩꯒꯤ ꯁꯝ ꯑꯁꯦ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯅꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯂꯩꯔꯤꯕ, ꯑꯗꯨꯒ ꯀꯅꯥꯅ ꯆꯤꯡꯒꯗꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯒꯤ ꯋꯥꯔꯛꯇꯗꯤ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯈꯪꯊꯤꯡ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯥꯡꯒꯣꯜꯗ ꯆꯦꯟꯊꯣꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯁꯝ ꯑꯁꯦ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯆꯤꯡ ꯆꯤꯡꯕꯗꯒꯤ ꯑꯩ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯅꯤꯡꯒꯥꯡꯅ ꯐꯝꯗꯨꯅ ꯇꯨꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗꯁꯨ ꯆꯤꯡꯏ꯫ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯅꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯆꯤꯡꯕ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛ ꯆꯟꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯟꯗꯨꯗ "ꯃꯔꯨꯞ, ꯏꯕꯦꯝꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯊꯥꯖꯕꯤꯌꯨ꯫ ꯐꯥꯒꯤ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯁꯤ꯫ ꯃꯥꯅ ꯊꯑꯣꯏꯅ ꯅꯉꯣꯟꯗ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗꯤ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃꯨꯛꯇꯪ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ "ꯍꯣꯏ, ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯩꯁꯨ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯃꯕꯨ ꯎꯅꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ, ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯈꯔꯗꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯥ ꯑꯣꯏꯅ ꯁꯤꯗꯣꯛꯂꯒ ꯑꯩꯅ ꯆꯨꯝꯃꯁꯦ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯐꯠ ꯐꯠꯇꯕꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ "ꯑꯃꯕꯨ ꯑꯣꯏꯔꯦ, ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯐꯕ꯭ꯔꯥ ꯌꯦꯡꯊꯣꯛꯎ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛꯁꯨ ꯄꯔꯞ ꯂꯥꯛꯇꯨꯅ ꯋꯥꯔꯛ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯆꯟꯗꯨ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯔꯞ ꯆꯪꯂꯛꯇꯨꯅ "ꯌꯥꯔꯦꯁꯦ, ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ. ꯅꯪꯅ ꯀꯤꯕꯗꯨꯗꯅꯦ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ. ꯐꯔꯦ, ꯑꯩꯅꯦ ꯑꯃꯥꯏꯕ ꯑꯃ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯆꯥꯛꯁꯪꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯕꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯥꯅꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ꯫ ꯈꯨꯗꯛꯇ ꯃꯃꯤꯠ ꯑꯗꯣ ꯑꯗꯨꯃꯛ ꯁꯤꯡꯉꯤ꯫ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ
Matam aduta Ranina mahaki manakta tumliba Chandubu masa nonduna haudokli. Matam aduta Chandu do yamna tande mandi khumli. Maduda Ranina amukta hawlo kaino asida murum soliba sibo. Ha kana soni ni ai butarira adumna hairubuta Ranina tumba honabada tadrabro haiduna laukhulakpadagi Chandu ma mamit khangpang panglaga karino minupi rangna hariba thibo ha ati aidio khondo tadi asumne hairubaga Chandusu khonjal ado tarakli kanagumba miyui amana suja wari sabagi khonjal tarakhi matam maruda Chanduna masi amadu soidana oiramgani thoina hena khatiluranu ko adugi sarukne ibani tuminna ngasige hingsimadi leirasi kanana khangni aikoina masigi khongul liruraga aikoi oina awafamda tabasu yai adumna hairakpada Ranina hoi farese haiduna makhoi tumina leiri tanja aduda ikhang khangaudana yamna thadetaba mongta Chandarimbi kanna kaurokpaki khonjal mapandagi tarakli adumna tarakpadutta Ranina kaijun he akhoigi sanupidubu hujik laklapa jalo adumna hairakpada Chanduna haujikpu kamaina angang ko lakadoribano haujik yengu ahingi matamni hai asi mi kauthokliba kaidu oiramgani changu launu thuunu ko adumna hairakpada Rani karino aikhoigi imung asida torokliba sibu haiduna mahakti nusuk nungjanana leiri mangolda leplaga Chandarimbi kanna kaurambadu tumina laikri Chandu amadi Rani su tumin nongalakpa ngaiduna leiri asumna tauduna matam madu haukri mathangi nongalakpada Chandu iruja maithajaraga mapimro losilaba matungta makhoigi yum masibu saw haiduna yumpham yengbiramba miyoi adugi aimaiba adugi manakta charanaba sem saba poloi loiri matam aduta Ranina amaiba do leramdrabasu ngaha ngai thokpiru soidana unadaba yadabani haiduna sinarakli matam aduta Chanduna su hoida ai loina bakhangi kedoragi asum hairamnaga Chandu amaiba adubu unaba chatkri masigi matung haujikti Chandudu amaiba adugi mayum yaushalaklabada amaiba adubu kanna kauri matam aduta amaiba adugi mahaki nupi ado thorakli matam aduta Chanduna ine mamadi kadai chakhibagi mahaka tandaba yadraba thabak amakhak leiri adugi ai mamabu unaba lakcharibani adumna hairakpada haujik tholakliba nupi aduna ho nangi mamado san punthokpa thokribani lani ngahak ngairo ko asumna hairaduna ngahak ngaihalli Chandu su ngahak ngairba matungta haujikti mahaki manakta amaiba adu lakli Chandu bu hek ubamakta amaiba aduna ibungo Chandu karino re he ngasiri thajadana aigi asida lakliba sibo ha kaidauba jawrobagi nasadu namaidu imak makselli ihei hainataba itan tanthabagum tauri hai anam maha zurabaran hei adumna hairakpada Chanduna amaiba adugi manakta changsillaga oja ai oja bu udaba lakcharibani chumdobani akhoigi yumduda sangaba numitagi karinoma adubak tawduna leiri aigi nupinasu yumgi yenakha yengunda karino khangdaba musin muba ama ui haidana adum tawraga leiri masibu kamdoriba jano oja airi yumsi nauna sarabatina kalsi thidokpa torokloidra haidana hararurabani aduga handagi henkalapagi mawong torokpa sida airi yamna mi pai thabaire oja ebungo ai loinamak tawge ko karino ai yana khoigi yumpham madu piba matamdadi kari amata aswa pan jaw khidabani fare airo horen ngahak leraga nangi yumda laklage haujikidi aine asti ama chatkadaba lei aduna nahak hana chalamlo aine horen nungthildo wana no yumda laklage ko as uja yaradi hoye iga puna chabinna khibana hena phabajani ihe aina hariba sidi ai asti ama leire haidana madu puchataba yaribro tawdaba yadrabani leikai gini ko fare ai sodin nungdindo lakani ko sumdoro horen yumgi kanglon jinganaba lang angubadu sutto
खरा यामना खिक थनमलो अदुदुगा नखोइना सिजिन्नबा युंगी मैतान लेरबदी मैतान खरागा चंगनी को अतई थुदोपा थुम खरागा चंगनी लोरेने को अतईदी अदुमना हाइरकपदा चंदुना फरे ओजा आई सोदरमगिदबक्ता लांगजरमलगे सोदर लाकपियो ओजा असमना हाइरमलगा चंदु आमाइबा निंथेमबगी मनाक्तगी अदुमक हनख्रे मतम मदु हौख्रे हौजिक्ति चंदुसु महाकी ऑफिस ओइना चटख्रे मसेगी मतुंग रानी युम अदुदा मतोमता अदुमक लैरी तसेंग महाक चाउरबा युम अदुदा मतोमता चा इसिंग थोंदुन लैरिबदु तसेंग तल्लबनी अदुबु महाक करिदु उपाय लै कनागी मुंग थोंगलुगनी असमना तौदुना रानीना चाक थोंदुन लैरिङै मतम अदुदनी रानी की मचानुपी की का अदुदा रानी की मचानुपी चनरिम्बिना इमा इमा हाइदुना कौबगी खोंजल तारकली खोंजल अदु ताबदा रानी महागना इंसांग ओलंबा खाबयदो मखुतकी ग्रांग ग्रांग लाउन ताखिबा खंगहौदी मतम अदुदा रानीना हाय कनानुन हे अखोइगी इमुंग असिदा अइबु कौरिबसिबा इचानुपी नतबरने असमना रानीदो खन्ना खन्ना महाग मचानुपी की कारोमदा परप परप लाकली अदुगा सत चंगदुना येंगलुबा मतमददी चनरिम्बिगी का अदुदा कनासु लेरमदी मतम अदुदा रानीना चनरिम्बिगी का असिददी कनासु लेति करै तौरबजानुने असमना का अदुगी अकोइबदा सुम जेंगलई मचानुपी चनरिम्बिगी फोटो मयाम अमा थिलिबदो असुम उरई अदुमना असुम उरप्पा मतमदा फोटो अमदी इपै पैथरगा लैरिबदु रानीना उई इपै पैथिरिबा अदुदा असुम जेंगलुबदा फोटो अदुदा यावरिबा सक्तम अदो हाइबदी चनरिम्बिगी सक्तम अदुगी ममित अदो ngसंग ngसिलकलै मदु उबदा रानी करिनो असिदी हाइदुना यामना कीना ngakna yengदु लैरी चेंथोखिगे हाइबगी वाखल मंगोंदा तसेंग कावखिबगुमली मतम अदुदा चनरिम्बिगी फगलांगदा थेलिबा महाकी फोटो अदुदा लैरिबा सक्तम मदुना ममित अदो ngसंग ngसिलकलै अदुगा रानीदा खंगयेंग येंगनपदा रानीदो खंगप्रे खंगदुना यामना कन्न लाउरगा का अदुदगी चेंथोरकली असुमना रानीना चेंथोरकपदा खोंफम चाहौदबदगी महाकी फुटकी मची अमना चनरिम्बिगी कागी थोंग अदुगी महाकी लैरिबा पोना अदुदा पनबदगी महाक खंगचेन चेंदुना अमुक तुंगलुमदा खंगिन लंगलकलगा यामना साथीना तुरे अदुमना मवोंग चादना यामना साथीना तुखिबा अदुदा रानीगी मकोक अदुना चनरिम्बिगी थोंगिन मपानदा जैसनबदगी महाक ज्ञान मांगदुना लैमायदा तादुना लैखी मतवसुमना रानीना ज्ञान मांगदुना हेक ताखिबगा इखंग खंगौदना चनरिम्बिगी का अदुगी मनुंगदा लैरिबा हौजिक फोटो अदुदा उखिबा ममित ngसंग ngang रानीदा खंगयेंग येंगनखिबा फोटो अदुदा यावरमबा करिनो खंगदबा ममी अमा तपना पाइथोखिदुना युम अदुगी जगा अमदा अमुक लैख्रे ngaiha matung रानी तपना ज्ञान लाखी मतम अदुदा रानीना करिनोने आइबु सिदा कमाय लेरमियोने असमना निंगसिंगदुबदा ngasai maana tawkhibasing ado loinamak ningsingdakli mardu natana चनरिम्बिगी का अदुदा फावबा महाक येंगसिनबा किरदुना पर पर पुगतुना थोरकली असमना थोरकलबा मतुंगदा रानी महाक सखुमलोबदा पर पर लाक्तुना इसिंग ग्लास अमा थकचली असमना महान इसिंग थकलिङै मतम अदुदा मखोइगी युमगी चाक्संग अदुदा लैरिबा थांग सुरी अमा मसा मतुंता लैरिबा सगाई अवांगबा रेक अदुदगी मखादा युंगना तारखी अदुमना तारकलिबा थांग सुरी अदुना रानीगी मखोंगी खोंगनमदा युंगी अदुमना तोरपदु रानी नामन खरदुना थागदो लाक्लन लंगथोख्रे अदुगा मा मखोंगदो यामना कन्ना पाइसिली नियम खरबा मफम अदुदगी तारकपा अदुता थांग सुरी अदुगी मतोलदुसु पांगना तुमबनति अदुबु कयादा थिना लुना चंगलिबनो हाइदुना रानी मसा मतोंता चाइना खोलदु खांगदुना इसौ पलांगदा लांगली मसेगी मतुंग रानी अशोका मखोंगदो हिदा लांगथख तौरबा मतुंगदा निंथीना फी अमना यसली असुमना यसलब मतुंगदा रानी इमुंग असिदा कुइन लेबा ngamleroi हाइदुना महाक मपानदा ओइना फमजरुरगे खरदुना महाक मपालोमदा मखोंगदो सेकौ असुम लाकली अदुमना महाकना सेकौ लाकमतमदा महाकी मखोंग अनाबदुदा करिगुंबा मा यसलफगी मवोंगदा तौरकली अदुमना तौरकपदुदा रानीना करिनो मखोंगदा पल्लिबसिना हाइदुना मसादु स्वाई लावरदुना
ꯃꯈꯣꯡ ꯑꯗꯣ ꯈꯤꯡꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯡ ꯑꯅꯥꯕꯗꯨꯗ ꯀꯔꯤꯁꯨ ꯌꯦꯠꯂꯝꯗꯦ ꯔꯥꯅꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯠꯁꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯦꯠꯁꯜꯂꯤꯕꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯁꯣꯔꯤꯅ ꯊꯤꯟꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯨꯁꯤꯜꯂꯒ ꯆꯕꯤꯠ ꯆꯕꯤꯠ ꯂꯥꯎꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯔꯥꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯕꯣ ꯍꯧꯖꯤꯛꯇ ꯁꯣꯛꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯄꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯇꯨꯝꯐꯝ ꯀꯥꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯔꯥꯏ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ ꯒꯦꯒꯥ ꯒꯦꯒꯥ ꯂꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯔꯥꯅꯤ ꯍꯦ ꯀꯅꯥꯅꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯆꯩꯔꯨꯏ ꯑꯗꯨꯝꯅ ꯆꯩꯔꯨꯕ ꯑꯗꯨꯗ ꯍꯣꯔꯥꯏ ꯂꯦꯜꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈꯤ ꯔꯥꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯒꯦꯒꯥ ꯒꯦꯒꯥ ꯂꯦꯜꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯒ ꯌꯣꯄꯤ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯗꯣꯡ 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 ꯂꯥꯎꯅ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯟꯗꯨꯗ ꯐꯣꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯄ ꯍꯧꯔꯦ ꯅꯍꯥꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯅꯨꯡꯊꯤꯜ ꯂꯥꯛꯀꯦꯗꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯏꯕꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯩꯒꯗꯕ ꯂꯩ ꯑꯗꯣ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯥꯏ ꯑꯗꯨꯁꯨ ꯈꯣꯏꯔꯝꯕ ꯌꯥꯅꯅꯕ ꯇꯧꯔꯁꯤ ꯅꯪ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯣ ꯍꯥꯏꯔꯗꯨꯅ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯣꯜ ꯑꯗꯨ ꯊꯝꯅꯔꯤ ꯔꯥꯅꯤ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯈꯤꯕꯗꯣ ꯑꯁꯨꯝ ꯅꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯥꯅꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯡ ꯑꯅꯥꯕꯗꯣ ꯈꯥꯡꯗꯨꯅ ꯆꯟꯗꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯍꯜꯂꯛꯂꯤ ꯆꯟꯗꯨꯅ ꯔꯥꯅꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯡꯗ ꯐꯤ ꯑꯃꯅ ꯌꯦꯠꯂꯝꯂꯤꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯐꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯨꯁꯜꯂꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯐꯤ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯏꯃꯣꯠ ꯃꯣꯠꯁꯜꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯥꯕ ꯑꯗꯣ ꯃꯗꯨꯗꯒꯤ ꯐꯠꯇꯕ ꯑꯃꯨꯕ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯤ ꯑꯗꯨꯗꯨꯅꯅꯤ ꯐꯤ ꯑꯁꯤ ꯆꯣꯠꯁꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯃꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯁꯤ ꯑꯣꯝꯁꯟꯕꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯌꯦꯠꯁꯜꯂꯤꯕ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯑꯔꯨꯕ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯁꯦꯡꯅ ꯃꯐꯝ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯥꯡꯅ ꯁꯣꯛꯈꯤꯕ ꯃꯐꯝ ꯑꯗꯣ ꯕꯤ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯅꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯉꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯈꯤꯕ ꯂꯪ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯅꯨꯡꯊꯤꯜ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯆꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯒꯤ ꯑꯀꯟꯕ ꯄꯣꯠꯁꯦꯝ ꯂꯩꯔꯦꯍꯦ ꯃꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯊꯥꯔꯛꯄ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗꯕꯨ ꯂꯩꯔꯨꯕ ꯆꯪꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯉꯁꯥꯏ ꯊꯥꯡꯅ ꯈꯖꯤꯛꯇꯪ ꯁꯣꯛꯈꯤꯕꯅꯦꯅ ꯍꯥꯏ ꯆꯥꯛꯈꯨꯝꯗꯒꯤ ꯃꯔꯝ ꯆꯥꯗꯅ ꯇꯥꯔꯛꯄ ꯊꯥꯡ ꯑꯃꯅ ꯑꯗꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯑꯃꯨꯕ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯆꯕꯤꯠ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯂꯨꯅ ꯁꯣꯛꯑꯦꯗ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯍꯦ
ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯅꯈꯣꯏꯁꯤ ꯄꯨꯟꯅ ꯍꯦꯛꯇꯃꯛ ꯍꯥꯠꯂꯒꯦ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯁꯤ ꯊꯨꯅꯃꯛ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯂꯪ ꯍꯥꯏꯕꯗꯨꯗꯤ ꯐꯪꯂꯕ꯭ꯔꯣ ꯊꯨꯝ ꯍꯥꯏꯕꯗꯨꯒ ꯄꯤꯔꯛꯂꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯪꯒꯅꯤ ꯂꯥꯡꯉꯨ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯆꯤꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯐꯔꯦ ꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯇꯧꯁꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯅ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦꯝ ꯑꯁꯤ ꯀꯗꯥꯏ ꯖꯒꯥꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯄꯤꯔꯛꯂꯤꯕ ꯂꯪ ꯑꯁꯤꯗ ꯑꯩꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯪꯒꯤ ꯃꯆꯤꯜ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯃꯁꯤꯒꯤ ꯆꯩꯇꯦꯛ ꯑꯁꯤ ꯑꯩꯅ ꯀꯤꯁꯤꯟꯗꯨꯅ ꯂꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯆꯩꯇꯦꯛ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯧꯊꯣꯛꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯪ ꯑꯁꯤ ꯁꯤꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯂꯤꯅ ꯁꯥꯕ ꯑꯩꯒꯤ ꯄꯖꯦꯡꯁꯤ ꯃꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯂꯪꯒꯤ ꯂꯪꯍꯨꯝ ꯑꯗꯨ ꯑꯩꯅ ꯁꯤꯗ ꯂꯦꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯪꯆꯥꯛ ꯑꯗꯣ ꯑꯗꯨꯒ ꯊꯥꯗꯣꯛꯈꯤꯗꯧꯔꯤꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕꯗ ꯑꯁꯨꯝ ꯆꯠꯈꯤꯗꯨꯅ ꯂꯪ ꯑꯁꯤꯅ ꯂꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯁꯤꯕ ꯅꯥꯕꯃꯛ ꯊꯣꯛꯇ꯭ꯔꯕꯁꯨ ꯑꯗꯨꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯊꯃꯣꯏꯅꯨꯡꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯤꯡꯖꯧ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯇ꯭ꯔꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯁꯨꯃꯥꯏꯅ ꯅꯃꯥꯏꯗꯣ ꯃꯈꯥ ꯑꯣꯜꯂꯒ ꯐꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯕꯨ ꯃꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯐꯝꯍꯜꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯂꯪꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯉꯥꯡꯂꯤ ꯇꯧꯕ ꯀꯥꯞꯃꯨꯛ ꯁꯥꯡꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯇꯧꯔꯒ ꯍꯦꯛ ꯌꯦꯡꯕꯗ ꯅꯥꯎꯔꯤ ꯀꯥꯆꯤ ꯃꯥꯟꯕ ꯑꯗꯣ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯗꯨꯗ ꯂꯪꯒꯤ ꯃꯇꯣꯜ ꯑꯗꯨ ꯀꯤꯁꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯂꯪꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯔꯤ ꯀꯥꯆꯤ ꯃꯥꯟꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯨꯔꯣꯡ ꯆꯦꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯨꯔꯣꯡ ꯆꯦꯟꯈꯤꯕꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯥꯏ ꯆꯟꯗꯨ ꯏꯕꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯂꯪꯆꯥꯛꯇꯣ ꯆꯦꯠꯅ ꯄꯥꯏꯌꯨ ꯈꯨꯠꯇꯒꯤꯒ ꯅꯥꯟꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯒ ꯂꯪꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡꯗ ꯂꯦꯞꯍꯜꯂꯕꯗꯤ ꯐꯩꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯣ ꯀꯟꯅ ꯄꯥꯏꯔꯤ ꯆꯩ ꯑꯗꯨꯒꯤ ꯃꯌꯥꯏꯗꯅ ꯂꯪꯆꯥꯛ ꯑꯗꯣ ꯖꯤꯔꯤ ꯌꯥꯝꯅ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯗꯨꯗ ꯆꯟꯗꯨ ꯂꯪ ꯑꯗꯨꯅ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯂꯛꯂꯤ ꯀꯔꯤꯒꯨꯝꯕꯗ ꯂꯪ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯪ ꯑꯗꯨꯅ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯁꯨ ꯁꯨꯞꯅꯒꯤ ꯂꯪ ꯑꯗꯨꯅ ꯂꯪꯆꯥꯛꯇ ꯀꯣꯜꯂꯤꯕꯗꯣ ꯈꯔꯈꯛꯇꯃꯛ ꯉꯥꯏꯔꯕ ꯀꯥꯟꯗꯅꯤ ꯃꯗꯨꯅ ꯇꯤꯡꯊꯣꯛꯂꯨꯔꯕꯗꯤ ꯁꯨꯞꯅꯒꯤ ꯈꯣꯡꯀꯥꯞ 5-10 ꯃꯨꯛꯇꯃꯛ ꯆꯠꯄ ꯌꯥꯕꯒꯤ ꯂꯪꯒꯤ ꯆꯥꯡꯗ ꯈꯖꯤꯛꯈꯛꯇꯃꯛ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯍꯨꯃꯥꯡ ꯀꯥꯡꯂꯝ ꯑꯗꯨꯗꯒꯤ ꯅꯦꯅꯥ ꯇꯥꯔꯤ ꯅꯤꯡꯊꯦꯝꯅ ꯌꯥꯔꯦ ꯂꯪꯆꯥꯛꯇꯨ ꯁꯣꯝꯗ ꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯪꯆꯥꯛ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯆꯟꯗꯨꯗꯣ ꯃꯃꯥꯏ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤꯕꯗꯨ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯏꯕꯨꯡꯉꯣ ꯁꯦ ꯂꯥꯎ ꯂꯪ ꯃꯇꯣꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅ ꯑꯩꯅ ꯍꯣꯔꯦꯟ ꯂꯪ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯃꯤꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯈꯨꯝꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯂꯪ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯆꯩ ꯑꯗꯨꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯈꯨꯝꯕꯗꯤ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒꯤ ꯆꯩ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯈꯨꯝꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯁꯨꯛꯈꯨꯝ ꯈꯨꯝꯂꯣꯏ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤ ꯂꯪ ꯑꯗꯨꯗ ꯀꯤꯈꯤꯕ ꯆꯩ ꯑꯗꯣ ꯊꯤꯕ ꯂꯥꯛꯂꯤ ꯃꯄꯥꯟꯗꯅ ꯔꯥꯅꯤ ꯐꯝꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯟꯗꯨꯅ ꯂꯪ ꯑꯗꯨꯒꯤ ꯃꯇꯣꯜ ꯑꯗꯣ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯪ ꯑꯗꯣ ꯑꯁꯨꯝ ꯇꯥꯁꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯪ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯅꯤꯡꯊꯣꯡ ꯋꯥꯔꯛ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡ ꯀꯣꯏꯆꯠ ꯆꯠꯂꯤ ꯆꯥꯛꯁꯪ ꯑꯃꯗꯤ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯀꯣꯠꯀꯤ ꯃꯈꯣꯡꯁꯤꯡ ꯂꯩꯕ ꯌꯥꯕ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤꯅꯣꯍꯦ
ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯪ ꯑꯗꯨꯕꯨ ꯀꯤꯈꯤꯕ ꯆꯩꯇꯦꯛ ꯑꯗꯣ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯌꯨꯝ ꯁꯤꯗꯕ ꯍꯩ ꯅꯣꯏꯒꯤꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯁꯤꯗ ꯄꯣꯠ ꯐꯨꯝꯂꯝꯂꯦꯅꯦ ꯑꯁꯨꯛ ꯐꯖꯅ ꯅꯈꯣꯏꯒꯤ ꯇꯥꯏꯜꯁꯀ ꯅꯞꯄꯤꯕꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯧꯈꯥꯏꯔꯒ ꯐꯨꯝꯂꯤꯕ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯁꯤ ꯇꯧꯈꯥꯏꯔꯕꯗꯤ ꯇꯧꯈꯥꯏꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯑꯣꯡꯁꯤ ꯀꯥꯏꯔꯒ ꯂꯩꯒꯗꯕꯅꯤ ꯑꯩ ꯈꯪꯂꯦ ꯅꯈꯣꯏꯒꯤꯁꯦ ꯌꯨꯝ ꯑꯁꯤꯅ ꯁꯥꯕ ꯍꯧꯒꯠꯂꯛꯄꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯝꯕꯅꯤ ꯅꯈꯣꯏꯅ ꯈꯪꯍꯧꯗꯕ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠꯀ ꯌꯥꯎꯈꯤꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯃꯁꯤꯡ ꯈꯪꯗꯅ ꯌꯥꯎꯈ꯭ꯔꯦꯗ ꯅꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯤꯡꯗꯤ ꯌꯨꯝ ꯁꯥꯍꯧꯗꯕ꯭ꯔꯥ ꯑꯣꯖꯥ ꯁꯥꯍꯧꯕꯁꯨ ꯌꯥꯎꯏ ꯁꯥꯍꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯉꯥꯏꯔꯒ ꯁꯦꯟꯅꯔꯒ ꯂꯩꯔꯒ ꯑꯗꯨꯗ ꯐꯨꯝꯂꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯌꯨꯝ ꯌꯥꯝ ꯀꯟꯅ ꯁꯥꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯝꯂꯒ ꯍꯦꯛ ꯌꯦꯡꯉꯦꯗꯅ ꯍꯥꯏ ꯑꯗꯨꯒꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯇꯧꯈꯥꯏꯔꯒ ꯌꯦꯡꯂꯕꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩꯀꯣ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯄꯣꯠ ꯐꯨꯝꯂꯝꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯁꯤꯗ ꯐꯨꯝꯂꯤꯕ ꯄꯣꯠ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯌꯨꯝ ꯑꯁꯤꯗ ꯑꯔꯥꯛ ꯑꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤꯀꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯨꯕ ꯌꯥꯗꯦ ꯇꯧꯈꯥꯏꯕ ꯍꯧꯔꯣꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯇꯣꯛ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯨꯡꯊꯪ ꯑꯃꯅ ꯇꯧꯗꯨꯅ ꯊꯨꯒꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯇꯣꯛꯅ ꯌꯥꯝꯅ ꯂꯥꯎꯅ ꯂꯨꯅ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯊꯔꯛꯂꯕ ꯃꯇꯨꯡꯗ ꯈꯨꯔꯨꯝꯕꯒꯤ ꯆꯥꯡ ꯇꯧꯔꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯈꯜꯂꯤ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯗ ꯄꯥꯗꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯁꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕ ꯇꯣꯛꯂꯁꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯤ ꯑꯃꯨꯛ ꯇꯧꯊꯔꯛꯏ ꯑꯁꯨꯝꯅ ꯇꯧꯊꯔꯛꯄꯗ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯇꯣꯛ ꯑꯗꯨꯅ ꯊꯦꯡꯕꯒꯨꯝ ꯀꯣꯛ ꯂꯥꯎꯅ ꯊꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯇꯞꯅ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨꯅ ꯁꯥꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯂꯩꯔꯝꯂꯦ ꯃꯗꯣ ꯑꯃꯨꯕ ꯐꯤ ꯑꯃꯅꯁꯨ ꯌꯣꯝꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯗ ꯍꯥꯏ ꯆꯟꯗꯨ ꯂꯥꯛꯂꯣ ꯀꯥꯈꯠꯂꯣ ꯑꯩ ꯇꯧꯒꯦ ꯅꯪꯅ ꯄꯥꯏꯔꯨꯅꯨꯀꯣ ꯅꯪꯅ ꯄꯥꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯗꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯂꯧꯔꯨꯔꯒ ꯃꯐꯝ ꯑꯗꯣ ꯄꯨꯟꯅ ꯈꯤꯛꯇꯣꯛꯂꯤ ꯑꯗꯨꯒ ꯆꯟꯗꯨꯕꯨꯁꯨ ꯈꯤꯛꯇꯣꯛꯄꯤꯔꯤ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯖꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯅꯥꯟꯊꯖꯔꯕ ꯃꯇꯨꯡ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯅꯪ ꯈꯖꯤꯛꯇꯪ ꯍꯥꯟꯗꯣꯛꯎ ꯑꯩ ꯃꯁꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯕꯨ ꯈꯔ ꯍꯥꯟꯇꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯈꯨꯝꯂꯤꯕ ꯑꯃꯨꯕ ꯐꯤ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯂꯕ ꯃꯇꯝꯗ ꯂꯥ ꯑꯃꯅꯁꯨ ꯀꯨꯞꯄꯝꯂꯤ ꯂꯥ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯤ ꯑꯗꯨꯃ ꯌꯦꯡꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯃꯀꯨꯒꯤ ꯑꯄꯨꯝꯕ ꯃꯁꯥ ꯑꯃ ꯀ꯭ꯋꯥꯛ ꯑꯃꯗꯤ ꯏꯍꯤꯡꯅ ꯍꯤꯡꯒꯨꯝꯂꯕ ꯃꯍꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯃꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯤꯡꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯅꯤꯗꯅ ꯃꯅꯝꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯍꯩ ꯆꯟꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯅꯆꯤꯟꯗꯨ ꯈꯨꯝꯕꯅꯨꯅꯦ
चलो नचिन खुम्बना कानरोय नचिन खुम्बबसुने मरमदि दमक लाकनी मपान थू पोचै पुथोरलगे को असुमना हायरगा पुरदो पुथोरकले मपानदा चफु अदुना पुथोरकपदा मनम अदुना रानी सु मचिन खुमले मतम अदुदा रानीना खरि पोनो सिदि हायदुना महक ngakli चंदुना लनिंग थौ काला लेरमी हायबदो तमलुबदा रानीदी मसादो इपाई थबाइरी nghan मखै माना लाई खुरुमलिबसिदी मसिगी चफु असिदा ओइरेको खल्लुबदा मसिदगिदी अमाइबा निंगथेमना चफु अदो सुमांग अदुदा पुथरकलगा मनदो यावरिबदो करी करिनो हायदुना लेमाइदा थोक हायदुई असुमना हायदुरुबा मतमदा चैतेक चेरांग सिंग अमदी मकु अमदी क्वाकी असिबा अपटपा मही मनाई मुसिनमुबा मयाम अमसु यावदुना लेरमलिबनी मधु उबदा निंगथेमना यावलिया पोलम सिंगदो लोइनमक खंगले मतम अदुदा निंगथेमना चंदुदा हायरकली नखोइगी से नखोइगी इमुंग असिबु मुत्तांगनबा हालगे हायदुना तौरकपनी फरे हौजिक्ति आइना मसिबु थिंगरबनिना खंगलबनिना अमुक लाइहन तौगे फै खंगनिदना थबक असिबु तौरमलिबा पोट असिबु फममलिबा मिदुदगी हाना हौगे अदुना चलो नखोइ सिदगिने संबलै तिंखंदो अदु यावबा मसा को खरा चावबा खुबी मरु अमुक चावबा मसा को अदुगा थगाइ मुक सांगबा मतंग पोर उ चलो अदुगने इबेमा इमुंगदगी चेंग खरगा पुथोरउ अदुगा इसिंग असेंगबा खरगा अदुमना हायरकपदा रानीना इमुंगदा चंगबदु कैनो तरकलोइदबरा हायदुना हंगी आमाइबा निंगथेमना करी अमता तरकलोइ अयु नुंथिलसिदबु किरिब्रो हायदुना हंगनकपदगी रानीसु होय हायदुना इमुंगदा चंगख्रि चंदुसु मखोइगी थुंगालदा हौरिबा संबलै पांबिसिंग अदुदगी अचौबा मसा अमा महाना कक्तुना पोरकले असमना तौदुना हौजिक्ति पोलम चेरमदु सुरबदा आमाइबा निंगथेमना फै खंगनिदना आमाइबा निंगथेम अइना ngak सेदुरा थमलिबा युम मसिबु असिगुमलबा फत्ता हौदी सिंगसी युम मसिदा फुमलंबा खंगनी असमना हायरगा संबलै तिंखंग अदुना चफु अदुता लेवा अमा सोंदुना थोंदुना चफु अदो थुगाइरे चफु अदो अमुकी खुथादा थुगाइबदा नतना हंजन संबलैगी तिंखंग पालियो मसा अदुना कनबदा हौजिक्ति सिंकुप सारी मधुगी मतुंगदा लेमाइदा हाइदोक्तुना थमलिबा मही मनाइसिंग अमति क्वाक असिबगी अपटपा मसा मकु असिबगी अपटपा मसा पुनमक अदुता संबलै तिंखंग पालिबा चैछांग अदुना लेवा मंत्र सुंदुना पंकंदा कल्ली अदुमना हेक तौरकपदा असोमदुना कमदौरी जोइचान महाग हिंखोलदा थबक सुदुना लेरंबनी अदुबु मसा अदुदा करिनो खंगतबा अवाबा महौरकली सोर थबेत होनबा सोर चनिंग चमांग समतबा अमति मंगोंदा कनागुंबा अमना फुगदबगी चैगदबगी मोंगदा किथि किरुम तोहलकबगी सहुम कया अमा फंगबा हौरकले मतमदुदा जोइचान मसादो इनुंग नुंगाइरक्त्रे हायरदुना हिंखोलदा थबक सुरम मदुदगी इमुंग लोमदा चंगकले मतमदुदा महाकी नुपी सुजीना करी अमुक तौरबगी हिंखोलदा थोखिबदा ngairi अमुक चंगकलिबसिबो हायदुना हंगी मतमदुदा जोइचानना हाय इसा से नुंगाइ मंदबदगी चंगलिबनिने करिनुम तौनि सासे अदुमना हायरबदा सुजीना nghan मखैनिने फमजा जादन लेरगा हौदिगा थबक सुबदना कोक्तो ngauriबु ओइरमगनी थबक सुनिंद्रबदिने लेना जाजा जम थोरखिनी हाय अइना तौरिबसि फागिरा हा अइना हक्चा नुंगाइते हारिबसि फागिरा हाइबरिदा नंगिसि अइसि यामना सिहनिंगबै मोंगनिने अदुमना मखोयनिदो यामना कन्ना खनरी मसिदगिदि सुजी यारिसे तुमगा ngak लेबिरुरो असुमना हारमनका मपान थोखी जोइचान करिनो अइगी सासि तौलिबसिबो हायदुना मसादो यामना नुंगाइतना फबुंगदे हिपलगा लेरी मतमदुता असोमदना कमदौरी आमाइबा निंगथेमना महाना सिदगिदि करी अमदा तौररोय मखा ताबा थबक लाक्तबसु अइना थोकपा तौरगे खंगब्रादो कई कांदबदा मी उसितबा असुमना हायरगा निंगथेमना हौजिक महारक थुगाइरिबा अमति महाना हौजिक चफु अदुगी मनुंग यौरमबा पोलम चेरम सिंग अदुदा कनखिबा खुदिमक अतोइबा सिंग अदो पुलप खोमजिल्ली असुमना खोमजिल्लबा मतुंगदा लेवा खरे सोंदुना महाना ला अमदा मुहाबलगा ला अदो मरोल तरेत लोलगा थुपचनख्रि मयोमदो फना निंथिना चावरबनी मदुगी मतुंग आमाइबा निंगथेमना चंदुदा येंगलगा हाय इबुंगो मसिगी पोट असि मंगन खेनब तौरसिबो नखोइगी तुलगी मखादा मसे फुमजिनगदबनी दुगने
natildo ohum lag sitkadabani ko fare 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 lao asumna hairaduna amaiba ningthemna chandubu puduna laklei asub lakpana makoigi turel adugi khongnin jorok labada amaiba ningthemna pot ado phunna bagi damakta ko macha ama tawro haiduna tawhallei asumna tawhallaba matungda ko macha atuta hauji porakliba la aduna yomselliba poyo mado thadakhraba matungda lewa khara sonduna amaiba ningthemna madubu lewa khochinduna phumjinkhri aduga chanduda ngasai haikibado tawro haiduna ingit tawduna khangalei matam aduda chanduna yaman nuksi haitana mukhuna hoji phumkhiba pot aduta matin chichin lamlaga mahak mayum lomda hankhri amaiba ningthem su murum murum lewa sonduna yum lomda punna karak minarakli matamdi asum haukibana numedang wairamgi matam oisalakli numedang wairamgi mamli mamli torokwa do aida lai khurumba du su pungloi loiri matam aduta ningthemna chanduda hairi ibungo nakhoi gise araiba amadi orodori ko makha tana thabagasi torokpa yabagi chang yamna wangi karigumba makha tabada su thabagasi toroktabadi aina muk laihan tawgadoribani aduga nakhoi daina wahang amatang hangge asigumlaba nakhoi gi imung asida asigumlaba posak ama tharakliba miyu yadu nakhoi nabu pamlabadi manghan takhanba mahakusu loisinba yai adumaina loisinba thoklabadi nakhoi da karimata su ayapa pirak daroi tawadabu miyoi aduna nakhoi da awaba piram labusu miyoi adubu nakhoi na lewa mantra tawduna nakhoi gi ayaba lawraga hat khiba taragadi loisinba taragadi madugi yamnamak chawna tragasu khara pikpa pap amadi dumak phanglagadoribani maram maduna nakhoi na munna wakhal khalab matungda miyoi aduda chairak pc na tragana pigumsi haibadusu khanaro ngasigidi ay amuk chakhrage nongmoneni homnudi misakado hakang kapangamdaroi mahanga tawkhiba thabak aduna maram moiraka siba nabadi thokdoi haibabu mahak yamna kuina chaina khol khangduna waduna leigadoribani ngasidi khara pikhrabani na yamna thoini hena khanjeluba yararoi horel ngahak tangairi mahak to tharo tharo olakadaba phare phare adudi yai somuk chanaba tawraki yumasida karigumada khudong chadaba labadi aki akhang labadi aigida laklaga paw hekta mapiroro aisu adumak khudakta lakpa ngamanna ba honage ko phare phare adudi ai chatle ko asumna hairam laga amaiba ningthem chanaba torokpata chanduna awaman khara pijakhi awaman adu puduna ningthem harau harau mayum lomda hankhre masigi matung numitsu pungta taslaklabada rani amadi chandu hojikti jumaduta kari amata toroklaroi haiduna yaman nungaina leiri matamaduta chanduna mahaki mobile da phol tawduna wari sa saduna maning lomda tholei matamaduda chanduna itaw kamai kamai torigi nangbu ai nongda wam ta haigedna phone torolibani sumdawani aikoi ki learning thawduda kaino ma tawrambadagi taas loi phakalaga thugairaba 151 astaga loi yaw thugai khraponi da ado itawna changba kanda amtang repairing tawbigi haibro adumna hanglubadu ta manabadu nasu tawroloi loire kaino ngasi nomani dangdi ngairammu hairakli asumna chandu amati mamannaba aduga wari sanaduna mangolda sumangda chukaja chaduna leirine matam aduta rani mahak yamna kana laurakhi rani na aduma laurakpaduta chandu ipa pakana chachang lomda hobe hobe chenselai aduga kari torobage nangbo haiduna hanglubada rani na aidi khawaido sida samaina sigi tingko mathakse thambani aduga madi nantharaga leimaya tarabajani aduda khanglibani adumna hairakpata chandura hai yum masida lai khairam khrabani kari amata toroklaroi haidana oja maiba ningthemna haramlaba natro nang sima kigen khre he taribri taw phare phare adudi itawna labdai do khara haibiro ai thamlage asomna hainaraduna pholodo thamnakri madugi matung chandu amati rani chai sing thong thalibado loisinanabagi damakta sem chaba haukhri somdana kamdori joysan masado lengam sangamdri chokthaba naba chitpa lengba thinba mayam ama tawba horakri mardu natana mahaki mana kongta karino khangdaba kana gumbarona
murum sonduna wa hairakpagi makholgumna taba haurakhi aduma torokpaduta joychanna karino tawraklibasibo aige nakongasida murum solibasina kanarone tawribasibo asumna hairaga makut aduna phat haidokli adumna tawringe matamaduta susidu parap joychange manakta changsilakpata joychanduna kang homlibra natragana kari tawribno khangdi makut aduna phat haidokuna nahum maya aduda tawribadu ubada sujina changsilalaga ho karino tawribadu bo haiduna hangakli matamaduta joychanna hai ai kena ko maya asida kanaro khangdi murum solibra wa nganibra karino mu tawduna leire isa asisu chiklibra naribra kyal mala matare haning haraudi koksi chu ngofing keno ma tawrli hai nang wising asabadu khal lumgero ai bo isa yu si thitopra keno ma tawri higa yamukte jeigero adum na hairakpada sujina karino haribasibo ai bu chakku kamai thonggadoribano haiduna hairakpada joychana hai yare chak thongdane singdu khara yaisallu ai higa yaige nongolaga yayu hajiraroi asopna harga joychan yamna sauna maya do phanglang romda lesinduna tumkhrei matam aduta suji tawrisi yenguni asomna harabnaga mahak parap chatkrei sujina chakhum jorobada isinga do khara lumkhanabagi damakta sem sari matam aduta joychana aina tawkiba thabak adu sodana moina khangamlagani marudadani moina tawlibase phai ai no hek nganbaga oza amaibadi manakta chattapa yati aduk luna cheksinna phungtraba pot amabu matau karamna khoina khangliba phai ai oza amaibadi manakta chattapa yati asumna khaladuna joychan no ngalakpado yamna wana ngaiduna leikhi asumna tawduna matam madu haukrei mathangi ayuk anganba aduta joychan mahak amaiba amagi manakta lakli amaiba ado ayuki thabak inkhang loisilaba matungta sumangda karigumba thabak ama tawduna leiri madam aduta joychan masado yamna ngamdana changsilaklaga oja ai oja ge nakta yamna ngamdana yamna wana lakcharibani nati karino aingonda hantak tarukliba sibo ai kari tawragene joychan nang naingonda muk saroklibaduna natini ozana tawriba sibu karino ati ozana ingonda haikibadaini handak tawriba thabak adudi mana sukhang khangaroi adugi sumathakta hapta fadana makhoigi imungdo loinamak mutana taktana tumdana pungoi loikhani haibadaini aduga haujingna mu aingonda oina wanselai nati ozana tawribadubu ai sinabro natragana magi chandu haibadu sinabro ai amuka tapthawne nangbo aina tawkiba thabak aduta kanagumba amana khanglamlagani nangbu aina tawkho haiba jaga adumakada tawrambro oja aina ne mirak darak dinglaga yamna wana khangabra put ani hum luna tawtharamlibani natini ojana madpham adubu migonda haidu khalaga sen tanaba tawbiribro joychan nang madumakti hemalidana ai ngasi phawbada aina torokpa thabaktane amata soikiba leiti adubu karigumba khara soiba leirangbani na sumdawrasi makhoigi imungbu laikannariba leitainariba amaibadu kanano haibadu hana khangdoklasi aduga amaibadu hana namsansi natrabadi ikhoi afaba oiraroi aduga magi chandu haiba amati mahaki nupi rani macha nupi chandarimbi makhoi ahum sei ikhoi anina namdana loisingadabani phare sumdawrasi ngahan aina pibadu nattabada atopa ama pirage adugina lupa kyan hocha ihi paisa gi natina siri ha nangna soingonda pangba yaba pange karino amati aisu nongonda pangba yaidana phare sumdawro aina pigidoriba potasi horel numidang na hana tuminna makhoigi yumda chatle haireraga makhoigi kanasu uroidaba jaga amata na hangna ne thechallaga thanamgadabani phakchet ta oigera thongnauda oigera aduga ne tawgadoriba thabak asida kana amatan uhanbasu yaroi aduga nangna thechallamliba posak adusu mingonda uhanbasu yaroi
ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯂꯕꯁꯨ ꯁꯨꯡꯎ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯦꯠꯆꯜꯂꯝꯒꯗꯕꯅꯤꯀꯣ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯂꯩꯕꯅꯤ ꯊꯣꯡꯅꯥꯎꯒꯤ ꯃꯊꯛꯇꯨ ꯐꯝꯕꯥꯛ ꯑꯃ ꯄꯤꯔꯤꯕꯅꯤ ꯃꯗꯨꯗ ꯂꯪꯈꯠꯂꯝꯂꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯋꯥꯡꯂꯞ ꯇꯧꯕ ꯃꯤ ꯑꯃꯅ ꯈꯤꯇꯪ ꯂꯥꯞꯇꯛ ꯇꯧꯔꯒ ꯌꯦꯡꯕꯗ ꯏꯉꯥꯟ ꯉꯥꯟꯅ ꯑꯗꯨꯃꯛ ꯎꯕꯅꯤ ꯌꯥꯔꯣꯏꯅꯦꯕꯣ ꯑꯃ ꯈꯜꯂꯨꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯨꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯍꯣꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯕꯗꯤ ꯀꯝꯗꯧꯕ ꯏꯍꯦ ꯑꯗꯨꯁꯨ ꯆꯜꯂꯣꯏꯅꯦ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯅꯣꯏꯈꯣꯏꯒꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯒꯤ ꯕꯣꯜꯗꯣ ꯑꯗꯨꯃꯨꯛ ꯆꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯣꯝ ꯑꯁꯤ ꯅꯍꯥꯛꯅ ꯀꯗꯥꯏꯗ ꯊꯝꯃꯒꯗꯤ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒꯅꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕꯗ ꯃꯤꯅꯒ ꯐꯪꯈꯤ ꯂꯥꯛꯈꯤꯕ ꯎꯈꯤꯕꯒ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯒ ꯍꯥꯏꯒꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯝꯕ ꯑꯃꯥꯏꯕ ꯂꯥꯛꯏ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯃꯗꯨꯕꯨ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯛꯂꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯃꯍꯥ ꯆꯨꯔꯤꯕꯗꯨꯗꯤ ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯥꯏꯍꯟ ꯇꯧꯔꯛꯄꯒꯤꯅꯤ ꯅꯪꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯛꯄꯒꯤꯅꯤ ꯃꯗꯨꯗꯨ ꯐꯅꯅꯕꯒꯤꯗꯃꯛ ꯑꯩ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯇꯧꯕꯤꯒꯦ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯉꯥꯏꯈꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯪꯅ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯅꯪꯅ ꯉꯍꯥꯟ ꯄꯣꯠ ꯑꯃ ꯄꯤꯕ ꯐꯨꯝꯕ ꯆꯠꯄ ꯅꯨꯃꯤꯠꯇꯨ ꯃꯤꯅꯒ ꯎꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯃꯠꯇ ꯎꯈꯤꯗꯦꯗ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕꯗꯨꯅ ꯈꯪꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯐꯔꯦ ꯃꯃꯥꯡ ꯃꯇꯝꯗꯁꯨ ꯅꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯐꯨꯝꯂꯨꯕꯗꯨ 마기 누피는 우호웨드나 하이키바다 이능보 호요자 잔두 하르바 누빠 아두기 마기 누피는 우호키바니 아두부 아이 캉드나바디 ям나 까나 호나람바니 아두나니 무코이기 юм두 레이번 감드라다나 투가이라가 나오는 사리바시 ꯌꯨꯝ ꯁꯥꯕꯗ ꯁꯦꯟꯗꯤ ꯋꯥꯈꯛ ꯆꯪꯂꯝꯂꯒꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯃꯨꯛ ꯆꯪꯍꯟꯒꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯂꯒꯗꯕꯅꯤꯀꯣ ꯁꯠ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯗꯨꯝ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯖꯣꯏꯆꯥꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯖꯣꯏꯆꯥꯟꯗ ꯄꯤꯕꯤꯔꯝꯃꯤ ꯖꯣꯏꯆꯥꯟ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯂꯤ ꯖꯣꯏꯆꯥꯟꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯖꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯩ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯕ ꯅꯠꯇꯦꯅꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯤꯕꯅꯤ ꯑꯩꯁꯦ ꯃꯤ ꯂꯥꯛꯆꯕ ꯌꯥꯕ ꯅꯠꯇꯦ ꯌꯥ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯄꯣꯠ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯧꯒꯅꯤ ꯃꯗꯨ ꯉꯝꯗꯕ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯀꯩꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯉꯥꯡꯉꯤꯕꯁꯤꯅ ꯅꯠꯇꯦ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯁꯦꯅ ꯍꯥꯏꯔꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯃꯨꯔꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯩꯅ ꯅꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯣ ꯍꯩ ꯅꯨꯄꯥꯅ ꯍꯥꯟꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯄꯪꯌꯦꯡ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯤꯀꯣ ꯅꯉꯣꯟꯗ ꯑꯣꯏꯅ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯨꯖꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯖꯣꯏꯆꯥꯟ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯃꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯣꯏꯆꯥꯟꯅ ꯁꯨꯖꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯖꯣꯏꯆꯥꯟ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯅꯥꯄꯤ ꯄꯦꯡꯊꯣꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯥꯄꯤ ꯄꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯆꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯗꯥꯏꯋꯥꯏꯗ ꯀꯝꯗꯧꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯐꯨꯝꯁꯤꯒꯦ ꯑꯃꯗꯤ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ
ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯋꯥꯏꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯑꯩꯅ ꯄꯣꯠ ꯑꯁꯤ ꯖꯒꯥ ꯑꯃꯗ ꯂꯨꯀ꯭ꯔꯥꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯤ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯑꯗꯣ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯊꯕꯛ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯂꯩꯕꯗꯣ ꯃꯁꯥꯗꯨ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤ ꯂꯥꯛꯄꯗꯨꯗ ꯔꯥꯅꯤꯁꯨ ꯄꯨꯛꯅꯤꯡ ꯈꯔ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯤꯡꯕꯅ ꯊꯨꯒꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯐꯛꯀꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯊꯣꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯂꯩꯔꯕꯅꯤꯅ ꯔꯥꯅꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕ ꯁꯥꯕꯁꯨ ꯂꯣꯏꯔꯛꯂꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯂꯕ ꯃꯇꯨꯡ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯖꯣꯏꯆꯥꯟꯒꯤꯗꯃꯛꯇꯗꯤ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡꯖꯨ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗꯗꯤ ꯀꯅꯥꯅꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯉꯟꯇꯥꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅ ꯍꯤꯞꯅꯔꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯣꯏꯆꯥꯟ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯍꯥꯡꯂꯕꯁꯨ ꯋꯥ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯔꯦꯟꯀꯣꯠ ꯑꯃ ꯂꯤꯠꯁꯤꯜꯂꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯣꯔꯆꯂꯥꯏꯠ ꯑꯃꯕꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯣ ꯄꯨꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯖꯣꯏꯆꯥꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯗꯣ ꯀꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯆꯟꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯆꯟꯗꯨꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯀꯅꯥꯁꯨ ꯎꯗꯦ꯫ ꯅꯣꯡꯒ ꯇꯥꯕꯒ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯖꯣꯏꯆꯥꯟ ꯆꯟꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯆꯕꯨꯛ ꯆꯠꯈ꯭ꯔꯒ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯌꯧꯅꯅꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯆꯕꯨꯛ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯟꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ? ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯍꯧꯖꯤꯛ ꯃꯤꯅ ꯆꯕꯨꯛ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯗꯨꯕꯣ? ꯑꯣꯏꯔꯦꯍꯦ, ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯇꯨꯝꯊꯕꯗꯤ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯏꯆꯥꯟ? ꯆꯟꯗꯨꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯗꯥꯏꯋꯥꯏꯗ ꯃꯁꯦ ꯊꯦꯠꯆꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯨꯀ꯭ꯔꯥꯛꯀꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯜꯂꯞ ꯇꯧꯕ ꯂꯨꯀ꯭ꯔꯥꯛ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯋꯥ ꯑꯗꯨꯒꯤ ꯃꯊꯛ ꯈ꯭ꯋꯥꯏ ꯊꯪꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯅ ꯋꯥꯡꯂꯤꯉꯩ ꯀꯥꯈꯠꯂꯒ ꯀꯥꯆꯤꯜ ꯑꯃꯗ ꯅꯝꯁꯤꯜꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯅꯝꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯥꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯋꯥꯒꯤ ꯀꯥꯆꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯀꯟꯅ ꯌꯦꯞꯁꯤꯜꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯏꯆꯥꯟ ꯄꯔꯞ ꯋꯥ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯟꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯆꯕꯨꯛ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ
ꯍꯩꯁ ꯀꯔꯤꯅꯣ ꯆꯕꯨꯛ ꯆꯕꯨꯛ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯗꯣ ꯃꯍꯥꯛ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯅꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ ꯍꯩ ꯌꯦꯅꯈꯥꯗ ꯆꯕꯨꯛ ꯆꯕꯨꯛ ꯀꯩꯅꯣꯝꯃ ꯆꯠꯄꯒꯨꯝ ꯇꯧꯏ ꯃꯤꯔ ꯂꯥꯏꯔ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯈꯪꯗ꯭ꯔꯦ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯁ ꯌꯥꯔꯦꯁꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯣꯡ ꯇꯥꯕꯅꯤ ꯇꯣꯛꯑ ꯌꯦꯡꯉꯨꯔꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯌꯥꯗꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤꯅ ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯦꯅꯈꯥꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗꯅ ꯖꯣꯏꯆꯥꯟꯗꯤ ꯒꯦꯠ ꯑꯗꯣ ꯂꯥꯟꯗꯨꯅ ꯆꯣꯡꯊꯣꯛꯈꯤꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯥꯔꯤꯉꯩ ꯃꯇꯝꯅꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯊꯛ ꯋꯥꯏꯗ ꯅꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯀꯔꯤꯒꯨꯝꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯄꯗ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯗꯨꯃꯛ ꯏꯐꯥꯗ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯌꯦꯡꯂꯝꯗꯅ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯩꯁꯨ ꯑꯣꯏꯔꯝꯂꯔꯣꯏ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯣꯡ ꯇꯥꯕꯁꯤꯗ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦ ꯈꯟꯗꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯖꯣꯏꯆꯥꯟ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯖꯣꯏꯆꯥꯟ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯖꯣꯏꯆꯥꯟꯅ ꯍꯩ ꯑꯩꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯛꯂꯤꯕꯗꯨꯕꯣ ꯇꯨꯝꯃꯒ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯁꯨꯖꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯆꯟꯗꯨ ꯃꯍꯧꯁꯥ ꯃꯍꯥꯛ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨ ꯐꯥꯎꯕꯗ ꯅꯣꯡ ꯈꯔ ꯄꯥꯊꯖꯔꯕꯁꯨ ꯊꯤꯂꯤ ꯑꯗꯨꯝꯗꯤ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗꯣ ꯅꯣꯡ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇꯨꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯁꯜꯂꯛꯂꯕꯅꯤ ꯔꯥꯅꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯑꯗꯨꯃꯛ ꯇꯝꯅꯕꯅꯤꯅ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯑꯗꯨꯃꯛ ꯇꯜꯂꯤ ꯑꯁꯨꯝꯅ ꯔꯥꯅꯤ ꯇꯟꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯗꯤ ꯈꯔꯁꯨ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯐꯤꯔꯣꯜ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯁꯨꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯇꯦꯡꯀꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯨꯔꯤ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯐꯤ ꯁꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯋꯪ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯨꯗ ꯔꯥꯅꯤ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯔꯥꯅꯤ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯖꯤꯛꯇꯪꯗꯤ ꯆꯤꯡꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯤ ꯁꯨꯔꯤꯕꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯤ ꯁꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗ ꯔꯥꯅꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕꯁꯤꯗ ꯔꯥꯅꯤ ꯃꯁꯥꯗꯣ ꯏꯆꯤꯡꯗ ꯆꯤꯡꯅꯔꯛꯂꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯕ ꯑꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯅꯤ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯁꯨꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯐꯤ ꯁꯨꯔꯤꯉꯩ ꯃꯍꯥꯛꯅ ꯇꯨꯡꯗ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯨꯠ ꯑꯗꯣ ꯐ꯭ꯔꯪ ꯀꯟꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯋꯥ ꯃꯔꯛ ꯑꯗꯨꯗꯒꯤ ꯋꯥꯅꯥ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯅꯥ ꯇꯥꯔꯛꯄꯗ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯋꯥꯅꯥꯗꯣ ꯔꯥꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯐ꯭ꯔꯪ ꯀꯟꯊꯣꯛꯈꯤ
वा अदुना करिगुम्बा खरा रानीदा हाइनिंग्लिब्रा हाइबदुदी रानीना खंखिद्रै मसिगी मतुंग रानी फी सुरिबा अदु परप परप लोइसिल्लबा मतुंगदा रानी हाइनरक्तदुना महाग फी सिंग अदो काबक काबक चामथोक्लगा फाउनबगिदमक महाग सुमांगरोमदा लाक्ली अदुमना महागना सुमांगरोमदा लाक्क मतमदा मखोइगी युमगी वरक अदोमदा कनागुम मियुइ अमा लुमलगा रानीदा यिंगलकपगी मवोंगदा रानी साहुम फंगी मरम अदुना रानी मखोइगी युमगी मनिंगदा हौरिबा चावरबा पल अदुदा हाइफेट ती यिंगदुना अदुमक चली वरक अदुदा कनासु लैबदि नत्ते असुमना तौदुना रानी सुमांग यरक्लबदा पलांखोक अदुदा महागना फिरोन सिंग अदो मथंग मथंग फौदोक्ली मदवसुमना पलांखोक सिंग अदुदा महागना फी फौरिङै मतम अदुदा मखोइगी युमगी मनुंगदा कनागुम्बा मियुइ अमना उपु हांदोक्खिबगी मखोल अमा किया लाउना ताखि उपु सो हांखिबगी अमदि उपु हांदोक्खिबगी मखोल ताबा अदुदा रानी इपा पाखतना कनानो अखोइगी युमदा सो हांदोक्लिबसिबो हाइदुना माक इमुंग लोमदा परप्रप चेंसिल्लखि मतवसुमना रानीना इमुंग लोमदा चेंसल्लगा मखोइगी कागी उपु अदो कनाना हांलिबा जानो हाइदुना कामनुंगा चेंसिल्लकपददि महांग अंगकपा अमा थेंगनरी अदुमना रानीना चंगलकपदा उपु अदुगी ममांगदा इपिक पिकना नुपी मचा अमगी मवोंगदा मुसिनमुना कनागुम्बा अमा लेपलगा लेरमी अदुबु रानीना हेक चंगलकपगति अफम अदुमकदा मांगख्री मदु उरुबदा रानी स्वाई लाउखिदुना महाक कन्ना लाउरगा युंगी मपालोमदा चेंथोरई महाना अदुमना चेंथोरको मतमदा महाकी मतुंगदसु कनागुम्बा अमा बुद्रुंग चेंथोरपगुम तौरी अदुगति रानीना सुमांग यौरबदा तुंगहंदुना महाकी इमुंगलोमदा येंगसिल्लुबदा इमुंग अदुदा कनागुम्बा अमा लैरिबदु महाना मपांदगी उखी अदुबु महाकी हाइबदी इमुंगदा लैरिबा मियुइ अदुगी फिजी फिना मसम मना अमदी मखुत मसा हाइफेट थोंग मरुमदा लिथोरक लेबदु हाइबदी मी अमना इमुंगदा थबक अमा तौबगी मवोंगदा हाइफेट उबदु नत्तबदा मपुंग फांदी उखिदी मतमदुदा रानीना इमुंग वस्ता लैरिबसिबु कनानो हाइदुना महागना यामना कन्ना लाउखी अदुमना लाउरुबा अदुदा रानी पुंगा ngakri हौजिक थोंग अदुबु लांदुना महाकी कादा नुपी अमा चंखी नुपी अदो अतै कनासु नत्ति महाक मसामकनी मतमदु रानीना महाक मसामक असिदा ताप पाइदुना येंजरी करिनो अैगी सासिना सिदा लैरि अदुगा अैगा चक मनबा नुपी मा मनुंग सिदा लैरिबसिना कनानो अदुमना खलगा लैरिङै मतमदुता महाकी मोबाइलदा कॉल लाखी मदुदा रानीना कनानो हाइदुनि जेंगलुबदा चंदू ओइदुना लैरमले मसिदगिदी रानीना चंदूदा कपतुना हौजिक इमुंग अदुदा ओइरिबा पावदो लीदुना ताहल्ली असुमना पावदो तमलबदा चंदूना करिनो हारिबसिबो ngarang ngahana lai khoram khibadagi kari amata torokhidrabani aduga amu horoklibasina karino as oza maiba ningthemsi ya haiba kya yaudraba maleda ai bu atopa maibada tana hubuna phagadori para amabu ore nang lengna leramlo ai su halak lagani aduga kudaga sida oza amaiba ningthimga su ai unarak lagi aduga wafam punamak tam lagi aduga mahagi wado tara matungda atopa amaiba amamuk kaurasi asumna hainaraba matungda polado thamnari rani imung changba kiduna mapanda adumak leirabani somtana kabdauri chanduna amaiba ningthemda polado tauri matamaduda amaiba ningthem polado wakhalakli matamaduda chanduna oja maibana yum adubu tingkuk pinaba laikuk pinaba lai khurumliba asipu karma makhalgi lai khurambano ꯑꯩꯈꯣꯏꯁꯤ ꯑꯉꯥꯡꯅꯤ ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯪꯇꯧꯒ ꯇꯧꯁꯤꯟꯕꯤꯔꯤꯕ꯭ꯔꯥ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯁꯜꯂꯛꯂꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯠꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗ ꯊꯥꯖꯕ ꯊꯝꯕꯗꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯌꯦꯡꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥ ꯑꯃꯇꯥꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯥ ꯀꯩꯁꯥꯔꯕꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ अदुबु ओजा माइबसी हाइबा कया यौद्रबा खंद्रे ngasisu namau nupida kaino mayam ma tawre na hai kibadagi mahak imung changma ngamdri na hairi masibu kamdori bano nati smai sum tawraga khutbu kyam ko leyo hari bano
ꯑꯣꯖꯥꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯣꯏꯅ ꯊꯤꯖꯒꯤ ꯑꯣꯖꯥꯅ ꯀꯟꯖꯜꯂꯒ ꯊꯝꯕꯗꯨꯗꯤ ꯊꯝꯕꯤꯔꯅꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯈꯔ ꯁꯥꯎꯒꯠꯂꯕ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯗ ꯏꯕꯨꯡꯉꯣ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯉꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯉꯣꯟꯗꯁꯨ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯀꯤꯕ ꯈꯔ ꯄꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯔ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯣꯏꯕꯤ ꯊꯥꯗꯕ ꯌꯥꯔꯔꯣꯏ ꯐꯔꯦ ꯅꯪ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯇꯪꯒ ꯑꯩꯕꯨ ꯌꯦꯡꯂꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯍꯜꯂꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯔꯥꯅꯤ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯥꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯗꯒꯤ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯂꯥꯎꯁꯦ ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯑꯩ ꯏꯃꯨꯡ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯩꯗꯧꯕꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯩ ꯆꯪꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯕꯪ ꯂꯥꯎꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯜꯂꯛꯄꯗꯨꯗ ꯆꯟꯗꯨ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ ꯆꯟꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃ ꯍꯣꯝꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯑꯗꯨꯁꯨ ꯑꯁꯥꯕ ꯌꯨꯝꯁꯤ ꯂꯩꯃꯥꯡ ꯐꯠꯇꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃꯗꯤ ꯄꯤꯔꯛꯂꯦꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯝꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯎꯄꯨ ꯀꯥꯆꯤꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯐꯛꯂꯥꯡ ꯅꯞꯅ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯟꯗꯨ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯇꯣ ꯐꯨꯜ ꯂꯩꯈꯠꯂꯒ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯀꯔꯤ ꯃꯃꯤ ꯇꯥꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯕꯥꯏꯜꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯃꯤꯟꯅ ꯎꯄꯨ ꯀꯥꯆꯤꯜꯗ ꯅꯞꯁꯜꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯁꯨꯝꯅ ꯁꯨꯞꯆꯜꯂꯒ ꯂꯦꯞꯂꯒ ꯃꯨꯔꯤ ꯃꯃꯤ ꯁꯥꯃꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯆꯟꯗꯨꯗꯤ ꯀꯤꯕꯗ ꯂꯣꯏꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯕꯁꯤꯅ ꯔꯥꯅꯤꯅꯤ ꯃꯗꯨꯗ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯃꯥꯏꯕꯅꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯗꯨꯅ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯆꯟꯗꯨꯅ ꯃꯗꯨꯕꯨ ꯍꯦꯛꯇꯃꯛ ꯌꯥꯕ ꯅꯠꯇꯦ ꯃꯥꯏꯕꯁꯤꯕꯨ ꯃꯥ ꯃꯊꯟꯇꯔꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯠꯇ ꯊꯣꯡꯗ꯭ꯔꯤ ꯑꯩꯁꯨ ꯐꯤ ꯈꯔ ꯁꯨꯔꯨꯕꯗꯃꯛ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝꯗꯤ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯁꯜꯂꯛꯂꯦ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯤ ꯆꯟꯗꯨꯅ ꯍꯥꯏ ꯑꯩꯕꯥꯅꯤ ꯁꯨꯔꯕꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯗꯨꯅꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦꯗꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕꯗ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯂꯒꯅꯤ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯃꯥ ꯍꯟꯗꯛꯃꯨꯛꯇꯤ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯐꯣꯟꯗꯣ ꯑꯗꯨꯅ ꯃꯍꯥꯛ ꯈꯔ ꯁꯥꯎꯒꯗꯕ ꯃꯥꯜꯂꯤ ꯆꯥꯛ ꯀꯠꯊꯣꯛꯂꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯅꯕ ꯇꯧꯁꯤ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯁꯤ
Asumna hairamlaga Chandudo imungda parap changkhri Rani su matungda inalakli Yum aduda hojikki oinadi kari amata amuk tawrukkhidri Masigi matung Rani amadi Chandu chakhumda changduna kari kaino khara thong thanganaba Chanduna sinba langba haukhri Rani di masado irujadri haiduna ma irujanabagidamagta maninglomda lakli Aduga makhoigi irujapham oriba pham aduda mahak laktuna irujanabagidamagta phimaron hongdoklaga ising ado manaka thamlaga yamna kana irujanaba honari matawasumna Rani na irujaringi matamaduta mahakki manangal aduda karigumba amana nalakpagi mawonga torokpadagi Rani khangpre khangduna tungda saklithulaga yengli adubu kanasu leiramdi adugadi mahana haujik sapo noiduna mamai tage haduna thangjilu batil ado ikhang khang hoduna mangolomda jwarong haijilai adumna khangtu turaga haijilakpadu Rani khangpre khangduna yamna kana lauraga kaino buthoe haiduna lauri matamaru da Chandu kai dorabage haiduna chensilakli Rani na haujikta aigi tungda aigi nangasida kanagumba amana nalaklami aduda ina kanano haiduna tunglai thulaga yenglingida patil se amu manglomdagi ising haijilai haiduna tamli maduda Chanduna yarase ai sange ijaro adumna haripodagi Rani iruja maithajabado haujik parap losinabagidamagta tawri kithikirumna su loirabani masado asumna Chanduna sanglaga irujabadagidi kari amata tawrakhidri Rani irujabado loirabada imunglomda Chanduga punna changminarakli matam aduda Chanduna aina sanglaga leiringaidana kari amata tawraktaba aduga aina sangdraba kandana nangonda hektamak tawrakpa mase ai khangi nupida chopa but sodan oirangbani adumna hairakpada Rani na asta taningdi he asibu wane na phaiduna ma changmai thagatnabagidamakta sel langba loikhri asumna tawduna haujikti makhoisu chaba thakpa pungloi loisilaba matungda amaiba ningthembabu lakpa ngaikhi nungthilgi pungani khar helakpa adwaida amaiba ningthem Chandugi yumda lakli matam aduda amaiba ningthemna Chandubu he ubaga ibungo nakhoigi yumasita laimang tinmang thajilakliba posem leiwa kapsilakliba si miyoi amanani aina nangonda so hana haikri miyoi do manghandrabadi yararoi miyoi adugi ma kwakhallonda mabukningta afaba haibasima sukhan khankhidrei maramadunani miyoi ado manghandabadi sungya yararoi kamdausiga nakoigi ayaba matangdi ai pami natragana miyoi adugi manakta chatlaga nahakna thabakasi toroktanabagidamagta hairuki haibro oza miyoi adu kanano kari maramki mana suguma thabaksi aingoda karigidamka toroklibano ngasi phawbada ai kanagi mafamdasu lankhidribani aduga kari maramgidamak aingoda aduma torokadoribano ibungo mi khudimak mana tawkiba soiba singse pangna khangandabani nangna budi kana amatada lankhide dana hairiba lankhidabadura ngasi nongon torokliba sibo ha lankhibagini lambadunani mina nongon torokliba sei aduna nangasu mi adugi manakta chatlaga kari maramgino haibadu hangdoknaruro karigumana hana hangnaroi aina thokpa tawkhro hairagadi aina thokpa ngasigi ahinga sida mabu loisinkhagi khalu kari tawsigi haibadu oza mi amagi punsibu hektama manghanbasu ai tasena pamjadi aduna ai hana chatlaga thabugasi taroklaganu haibadu ai hairuki miyoi adu kanano karino maming mathana kari kauba kidai wade leibno haibadu oza maibana khangbirabadi aingonda amutang haibiyu fare nakoigi imungda liba leimang sibudi aina soduna tanthokpiragani aduga nakoigi imungda sigumlaba leimang thajalakliba miyoi ado kanano haibadu aida haujik nangonda yenghanbiragi nakoigi khudingumba leibro adumna hairakpata Rani na hoi lei haiduna khumi matamaduda amaiba ningthemna adu oirabadi fare khudingdu puthoraklo aduga ising kharaga puthorau cheng maru kharaga puthorau haiduna hairakpadagi
ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯈꯨꯗꯦꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯨꯔꯛꯂꯤꯕꯗꯣ ꯊꯥꯗꯔꯤ ꯑꯗꯨꯗꯨꯒ ꯆꯟꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯈꯨꯗꯦꯡ ꯑꯁꯤꯗ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯪꯅ ꯈꯪꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯠꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯒꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯍꯧꯔꯒꯦ ꯅꯪꯉꯣꯟꯗ ꯁꯛꯐꯥꯜꯍꯜꯂꯒꯦꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨꯕꯨ ꯈꯨꯗꯦꯡ ꯑꯗꯨꯗ ꯌꯦꯡꯍꯜꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗꯨꯗ ꯆꯟꯗꯨꯅ ꯎꯔꯦ ꯎꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯎꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯎꯔꯤꯕꯗꯨ ꯀꯅꯥꯅꯣ ꯅꯍꯥꯛ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ ꯑꯃꯗꯤ ꯃꯁꯛ ꯈꯪꯉꯤ ꯑꯃꯗꯤ ꯈꯪꯗꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤ ꯃꯃꯤꯡꯅ ꯖꯣꯏꯆꯥꯟ ꯀꯧꯕꯅꯤ ꯃꯥꯒ ꯑꯩꯒꯁꯤ ꯃꯃꯥꯡꯊꯛꯇ ꯌꯥꯅꯈꯤꯗꯕ ꯁꯥꯎꯅꯈꯤꯕ ꯑꯃ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯑꯇꯣꯞꯄ ꯑꯗꯣ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯂꯦꯡ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏꯒꯤ ꯂꯦꯡ ꯃꯥꯜꯂꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯣ ꯂꯣꯏꯁꯤꯜꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯖꯣꯏꯆꯥꯟ ꯍꯥꯏꯕꯗꯨꯅ ꯑꯣꯏꯔꯦꯀꯣ ꯃꯍꯥꯛ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯅꯍꯥꯛꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛꯅ ꯉꯁꯤ ꯑꯁꯤ ꯆꯠꯂꯒ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯨꯒꯗꯕꯅꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯃ ꯑꯩꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯕ ꯑꯃ ꯎꯏ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯤ ꯃꯥꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯀꯥꯞꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯃꯥꯟꯅꯕ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯃꯥꯡ ꯌꯦꯠꯂꯤꯕꯁꯤ ꯑꯃꯨꯛꯇꯪ ꯇꯥꯟꯊꯣꯛꯅꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯒꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯆꯟꯗꯨꯁꯨ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯊꯣꯏꯗꯣꯛꯅ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯌꯧꯅꯤꯡꯈꯤꯕꯅ ꯒꯥꯔꯤ ꯑꯗꯨꯗ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯆꯟꯗꯨ ꯂꯥꯛꯂꯕꯗ ꯖꯣꯏꯆꯥꯟ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯖꯣꯏꯆꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯖꯣꯏꯆꯥꯟ ꯍꯦꯛ ꯎꯕꯒ ꯆꯟꯗꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯖꯣꯏꯆꯥꯟꯅ ꯍꯤꯡꯈꯣꯜ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛꯇꯁꯨ ꯁꯟꯖꯨ ꯊꯕꯛ ꯁꯨꯅ ꯂꯩꯔꯤꯕꯅꯤ ꯁꯟꯖꯨꯅ ꯇꯥꯗ ꯆꯟꯗꯨꯁꯤ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯥꯛꯂꯤꯅꯦ ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯆꯟꯗꯨꯕꯨ ꯎꯕꯗꯨꯗ ꯁꯨꯖꯤꯅ ꯇꯥꯗ ꯂꯥꯛꯄꯤꯔꯤꯕꯔꯣ ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯨꯖꯤꯗꯤ ꯖꯣꯏꯆꯥꯟꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯏꯕꯦꯝꯃ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯦ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯒꯅ ꯁꯤꯈꯨꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕ꯭ꯔꯥ ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯑꯗꯨꯅꯤ ꯇꯧꯔꯤꯕꯁꯤ ꯃꯥꯏ ꯎꯅꯔꯒ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯗꯤ ꯀꯤꯔꯦ ꯍꯥꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯕ ꯃꯤ ꯀꯣꯡꯒꯥꯏꯅꯤꯗꯣ ꯑꯃꯨꯛꯇꯪ ꯆꯝꯊꯣꯛꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯧꯁꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯇꯥꯛꯅꯔꯕ ꯃꯇꯨꯡꯗ ꯑꯉꯝ ꯁꯦꯠꯇꯠꯅꯒꯗꯕꯅꯤ ꯑꯩꯒꯤꯁꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯕꯨ ꯂꯩꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯖꯤꯅ ꯇꯥꯗꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯑꯩꯕꯨ ꯀꯤꯁꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯪꯖꯗꯕꯅꯤꯅ ꯅꯣꯛꯂꯤ ꯆꯟꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯑꯗꯨꯒ ꯖꯣꯏꯆꯥꯟ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯆꯥꯟꯅ ꯁꯨꯖꯤꯗ ꯍꯥꯏ ꯏꯃꯥꯟꯅꯕ ꯂꯥꯛꯂꯤꯕꯁꯤ ꯆꯥ ꯄꯤꯊꯛꯁꯤ ꯆꯠꯂꯨ ꯆꯥ ꯂꯣꯜꯂꯨꯆꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯔꯝꯗꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯁꯨꯖꯤ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯖꯤꯅ ꯇꯥꯗ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯀꯨꯏꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯆꯟꯗꯨꯅ ꯌꯥꯔꯅꯤꯗ ꯈꯔ ꯀꯨꯏꯅ ꯂꯣꯜꯂꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯖꯤ ꯅꯣꯛꯂꯒ ꯏꯃꯨꯡ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯀꯔꯤꯅꯣ ꯆꯟꯗꯨ ꯅꯪꯅ ꯁꯤꯗ ꯄꯔꯞ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯂꯥꯛꯂꯤꯕꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯍꯩ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯔꯛꯂꯤꯕꯗꯨ ꯑꯩ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯆꯟꯗꯨ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨ
ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯗꯅ ꯅꯪꯅ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯣ? ꯑꯩ ꯖꯣꯏꯆꯥꯟ, ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯕꯨꯠ ꯊꯥꯖꯤꯜꯂꯤꯕꯗꯨ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯍꯥꯠꯇꯣꯛꯂꯒꯅꯦ ꯐꯨꯝꯖꯤꯜꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯑꯦ ꯆꯟꯗꯨ, ꯅꯪ ꯋꯥꯇꯥ ꯑꯁꯤꯗꯤ ꯅꯪ ꯈꯛꯇꯅ ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯥ ꯆꯨꯝꯃꯤ, ꯅꯪꯒꯤ ꯌꯨꯝꯗꯨꯗ ꯑꯩꯅꯅꯦ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯅꯁꯨ ꯄꯨꯝꯅꯃꯛ ꯍꯥꯠꯅꯅꯕ ꯇꯞꯅ ꯇꯨꯝꯅ ꯍꯥꯠꯅꯅꯕ ꯑꯩꯅ ꯕꯨꯠ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯉꯥꯛꯄ ꯉꯝꯖꯒꯗꯕꯅꯤ꯫ ꯅꯤꯄꯥ ꯃꯆꯥ ꯊꯣꯛꯇꯕꯒꯤ ꯃꯑꯣꯡꯗ ꯁꯤꯗ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯆꯦꯛꯁꯤꯜꯂꯨ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯑꯔꯨꯕ ꯑꯀꯟ ꯑꯀꯟꯕꯅꯤ ꯑꯩꯉꯣꯟꯗ ꯊꯥꯔꯛꯀꯗꯣꯏꯕꯁꯤ꯫ ꯅꯪꯒꯤꯁꯨ ꯑꯃꯥꯏꯕ ꯀꯌꯥ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯖꯧ꯫ ꯆꯠꯂꯣ, ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ, ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ? ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ? ꯍꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯁꯨ ꯁꯥꯎꯗꯨꯅ ꯆꯟꯗꯨꯗ ꯀꯤꯟꯅ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯅ ꯅꯥꯄꯤ ꯐꯥꯟꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯟꯗꯨꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯌꯣꯄꯥꯛ ꯑꯗꯨꯅ ꯌꯥꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯍꯟꯗꯣꯛ ꯍꯧꯕꯗꯒꯤ ꯄꯥꯜꯍꯧꯗꯦ꯫ ꯌꯣꯄꯥꯛ ꯑꯗꯨ ꯐꯨꯀꯠꯄ ꯍꯣꯠꯅꯔꯤꯉꯩ ꯆꯟꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯐꯨꯅꯈꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯖꯤ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯈꯥꯝꯇꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯖꯣꯏꯆꯥꯟꯗ, ꯅꯪ ꯈꯪꯒꯅꯤ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ, ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯦꯝꯃꯗꯤ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯝ ꯁꯦꯠꯇꯠꯅꯕ ꯇꯥꯕꯅꯤ꯫ ꯃꯤꯒꯤ ꯂꯥꯟ ꯇꯣꯛꯈ꯭ꯔꯣ, ꯂꯥꯏꯒꯤ ꯂꯥꯟ ꯍꯧꯕ ꯇꯥꯕꯅꯤ, ꯅꯪ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯀꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈ꯭ꯔꯦ꯫ ꯖꯣꯏꯆꯥꯟꯁꯨ ꯃꯍꯥꯛꯁꯨ ꯅꯥꯇꯣꯟ ꯅꯥꯈꯥꯡ ꯀꯥꯏꯗꯨꯅ ꯅꯥꯍꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯖꯣꯏꯆꯥꯟ, ꯅꯪ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯕ ꯃꯇꯨꯡ ꯁꯣꯝꯗ ꯆꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯆꯟꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ, ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ? ꯍꯥ, ꯈꯟꯅ ꯆꯩꯅꯔꯨꯔꯕ꯭ꯔꯣ? ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯒ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ, ꯑꯣꯖꯥ, ꯑꯩꯅ ꯃꯉꯣꯟꯗ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯤꯡꯀꯠꯂꯛꯄꯗꯒꯤ ꯑꯩꯁꯨ ꯐꯤꯡꯀꯠꯂꯦ, ꯈꯨꯠ ꯈꯔ ꯊꯣꯛꯅꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯪꯒꯅꯤ ꯍꯥꯏꯔꯒ ꯂꯩꯍꯧꯕꯅꯤ꯫ ꯑꯣꯖꯥ, ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯕꯤꯔꯒꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯣꯖꯥ꯫ ꯍꯩ, ꯇꯞꯊꯧ꯫ ꯁꯨꯝꯗꯧꯔꯁꯤ, ꯃꯥꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯄꯗꯤ ꯐꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯄꯤꯕꯗꯤ ꯄꯤꯁꯤ꯫ ꯑꯗꯨ ꯅꯠꯇꯕꯗ ꯊꯋꯥꯏ ꯍꯦꯛ ꯁꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯑꯣꯖꯥ, ꯊꯋꯥꯏ ꯁꯠꯄꯤꯔꯣ, ꯀꯩꯗꯧꯔꯨꯅꯤ? ꯃꯥꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ ꯂꯩꯕꯥꯛꯁꯦ ꯃꯥꯂꯦꯝ ꯁꯤꯜꯂꯨꯝꯅꯕꯅꯤ꯫ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯣꯖꯥ, ꯃꯥ ꯍꯥꯠꯄꯗ ꯄꯨꯒꯗꯕ පාꯞꯇꯣ ꯑꯩ ꯄꯨꯒꯦ ꯑꯣꯖꯥ꯫ ꯃꯇꯥꯡ ꯑꯗꯨꯗ ꯔꯥꯅꯤꯅ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯌꯥꯔꯦ, ꯇꯣꯛꯑꯁꯤ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯈꯔ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯃꯗꯨꯒꯤ ꯃꯤꯗꯣ ꯄꯥꯛꯍꯜꯂꯣꯏ, ꯃꯥꯒꯤ ꯃꯉꯛꯇꯣ ꯀꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯅꯦ ꯄꯥꯛꯍꯜꯂꯣꯏ꯫ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯌꯥꯝꯅ ꯐꯤꯡꯒꯠꯃꯟꯈ꯭ꯔꯦ꯫ ꯁꯨꯝꯗꯧꯔꯁꯤ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯛꯂꯤꯕ ꯂꯩꯃꯥꯡ ꯑꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯦ, ꯏꯃꯨꯡꯗꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯂꯩꯃꯥꯡ ꯑꯁꯤꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯔꯛꯂꯤꯕ ꯂꯩꯃꯥꯡ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯗ ꯍꯟꯈꯤꯕ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯝꯖꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯂꯦ꯫ ꯑꯗꯨꯅꯅꯦ, ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯊꯥꯔꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃ ꯊꯥꯈ꯭ꯔꯒꯦ꯫ ꯑꯗꯨꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯟꯗ꯭ꯔꯕ, ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯤꯔꯛꯂꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤ ꯈꯔꯗꯤ ꯀꯨꯏꯔꯦ꯫ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤ꯫ ꯅꯪꯒ ꯅꯃꯥꯟꯅꯕ ꯑꯗꯨꯒ ꯁꯥꯎꯅꯔꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯗꯒꯤ? ꯅꯕꯥꯅꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒ ꯂꯩꯕ꯭ꯔꯣ? ꯍꯣꯏ ꯑꯣꯖꯥ, ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯑꯃ ꯂꯩ,
ꯑꯗꯨꯒꯤ ꯃꯔꯣꯝꯗ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯝ ꯇꯧꯔꯤꯕ ꯂꯧ ꯁꯪꯒꯝ ꯃꯔꯤꯒꯤꯁꯤ ꯃꯁꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯕ ꯂꯧꯐꯝꯅꯤ ꯂꯧꯄꯨ ꯑꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯃꯔꯝꯗꯤ ꯂꯧꯄꯨ ꯑꯗꯨꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗ ꯑꯩꯅ ꯃꯇꯦꯡꯁꯤ ꯆꯥꯎꯅ ꯄꯥꯡꯕꯤꯈ꯭ꯔꯕ ꯑꯩꯗꯤ ꯂꯧꯗꯨꯒꯤ ꯈꯜꯂꯒ ꯄꯥꯡꯕꯖꯥꯠ ꯅꯠꯇꯦ ꯆꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯑꯗꯨꯒ ꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯑꯩꯅ ꯏꯄꯥꯒꯨꯝꯕꯅꯦ ꯍꯥꯏꯗꯅ ꯃꯇꯦꯡꯗꯨ ꯆꯥꯎꯅ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯗ ꯃꯤꯁꯛ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯌꯥꯝꯂꯕ ꯂꯧ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯧ ꯑꯗꯨ ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯃꯇꯝ ꯆꯨꯝꯕꯗ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯅ ꯎꯡꯈꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯁꯨ ꯃꯥꯅ ꯑꯩꯕꯨ ꯃꯤ ꯅꯦꯛꯂꯒ ꯐꯨꯍꯟꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯝ ꯃꯆꯦꯠꯁꯤꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯡꯈꯠꯅꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯄꯤꯊꯣꯛꯀꯦꯁꯨ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯝꯅ ꯃꯤꯒ ꯅꯦꯛꯇꯅ ꯑꯩꯕꯨ ꯐꯨꯅꯅꯕ ꯇꯩꯅꯅꯕ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯇꯧꯔꯛꯄꯗꯒꯤ ꯅꯝꯗꯅ ꯑꯩꯅ ꯄꯨꯂꯞ ꯂꯧꯁꯤꯜꯂꯒ ꯐ꯭ꯔꯥꯝ ꯇꯧꯊꯣꯛꯄꯅꯤ ꯃꯥꯅꯕꯗꯤ ꯃꯐꯝ ꯑꯗꯨ ꯂꯧꯔꯒ ꯆꯦꯛꯀꯣꯟ ꯑꯣꯏꯒꯦ ꯈꯟꯕꯖꯥꯠꯅꯤ ꯆꯦꯛꯀꯣꯟ ꯑꯣꯏꯕꯒꯤꯁꯨ ꯃꯐꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡ ꯆꯥꯈ꯭ꯔꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐ꯭ꯔꯥꯝ ꯇꯧꯊꯣꯛꯄꯅꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯥꯠꯅꯅꯕ ꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯅꯤ ꯏꯕꯥꯅꯤꯁꯤ ꯑꯗꯨꯃꯛ ꯌꯥꯅꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯌꯥꯅꯗꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯔꯦ ꯃꯗꯨꯗꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅꯃꯛ ꯁꯤꯜꯂꯒꯅꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯞꯄꯛꯂꯦ ꯄꯤꯕꯗꯨ ꯃꯥꯡꯍꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛ ꯋꯥꯇꯦꯝꯁꯤꯔꯥ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯈꯣꯏꯅ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩꯅ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯇꯧꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯂꯤꯕ ꯑꯃꯥꯏꯕꯗꯨꯁꯨ ꯃꯔꯥꯜ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯤꯅ ꯐꯠꯇꯕ ꯍꯥꯏꯔꯛꯂꯒ ꯍꯦꯛꯇꯃꯛ ꯏꯜꯂꯤꯕ ꯃꯍꯥꯛꯁꯨ ꯂꯥꯟꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯅꯨ ꯍꯥꯏꯕꯗꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯗꯨꯅ ꯐꯔꯦ ꯉꯍꯥꯟꯒꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯂꯪ ꯀꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯟꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯪ ꯀꯤꯗꯨꯅ ꯉꯍꯥꯟꯃꯨꯛ ꯌꯦꯡꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯪ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯂꯪ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯂꯪ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯆꯟꯗꯨ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯂꯪ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯈꯣꯡꯗ ꯂꯪꯒꯤ ꯂꯪꯖꯤꯟ ꯑꯗꯣ ꯆꯩꯇꯦꯛ ꯑꯗꯨꯗ ꯀꯤꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯈꯣꯡ ꯑꯁꯤꯗ ꯇꯧꯈꯥꯏꯔꯝꯕꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯗꯦꯁꯦ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯃꯁꯤ ꯋꯥ ꯃꯔꯛꯇꯒ ꯐꯨꯝꯂꯝꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯑꯃ ꯃꯈꯨꯄꯥꯛꯇ ꯁꯣꯜꯂꯒ ꯋꯥ ꯈꯨꯗꯤꯡꯒꯤ ꯄꯣꯞ ꯑꯁꯨꯝ ꯊꯥꯔꯛꯂꯤ ꯑꯗꯨꯝꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯋꯥꯁꯤꯡꯗꯣ ꯑꯃꯠꯇ ꯄꯣꯠ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯄꯣꯠꯁꯦ ꯂꯩꯔꯦꯁꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯨ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯁꯨ ꯍꯩꯕꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯛꯂꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯁꯌꯦꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝꯅ ꯁꯌꯦꯡ ꯑꯗꯨꯗ ꯀꯔꯛ ꯂꯥꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯀꯔꯤꯅꯣꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯁꯌꯦꯡꯗ ꯄꯥꯏꯔꯛꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯋꯥꯒꯤ ꯋꯥꯁꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯍꯥꯏꯕꯗꯤ ꯊꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯃꯁꯤꯒꯤ ꯋꯥꯁꯥ ꯑꯁꯤꯅ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯦꯔꯦꯛ ꯊꯨꯗꯤꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯈꯪꯂꯦ ꯑꯩ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯨꯡ ꯑꯃꯨꯕ ꯃꯥꯟꯕ ꯁꯤꯠ ꯅꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯗꯨꯅ ꯋꯥ ꯈꯨꯗꯤꯡꯒꯤ ꯀꯣꯛ ꯊꯥꯔꯤ ꯑꯗꯨꯃ ꯊꯥꯔꯛꯄꯗꯨꯗ ꯋꯥ ꯑꯗꯨꯒꯤ ꯃꯊꯛ ꯋꯥꯏꯗ ꯁ꯭ꯔꯣꯠ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯆꯟꯗꯨ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯊꯛꯂꯣꯝꯗ ꯁꯠ ꯆꯦꯟꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ
Ibungo wagi usasingda konsellaga leiriba lukrak singse masi haidoklaga yengsi asomna hairaga lukrak panna leiriba singadu mathang haidoktuna jengbada haujikti Joychan na hapsillamba amuba mayum ado thengnari madu thengnabada amaiba ningthemna to sil leidana se ma gumna kadai lutpa ngamgani hai ibungo lo silasi hanta mukti nungai gani dana makhoi amaiba ningthem kanano haibadu khangan ba tare dana asumna hairaga parap sumang nomda lakle matamadu ta amaiba ningthemna Haujikti bungo lai khurumnaba torsi numisu tasalakle adunane lai khurumba sida changataba polam chiram singdu ai hairagi thoina hena changadaba nati tawgadoriba thabak asi kharadi luba thabakni haibadi aikhoina haujik sichinagadoriba khuju khulai amati tawgadoriba mantra jadru punamag asi nahaka khanariba namanaba aduda thaigadoribani adugi matungda namanaba adudagi matam khara ot nairaba matungda namanaba adubu Negliba haibadi namanaba aduna hairakpa thabakti yariba amaibado maruda amuk changkhigedoribani maramaduna mathang laising ase thagadoribani soibadagi maral laitaba miyoida oina pankhrabadi aikhoida oina dasa tagadoribani ko aduna khara cheksinsi aina tau haiba thabak singdo tawgadabani phare adudi nakhoi ani sumangwasi asida tuminna phamlaga layo aduga nakhoi gi nasada ara akhangnaba tawi haiduna Phuk hogalaga chenthokpa amati nakhoi phamlambadagi mafam hongbasu yaroi tumina aina hore loire haidu phaw leigadabani ko fare ai laise khuramlaklagi asumna hairaga joychana thanamba pormayomado amaiba ningthemna lewa mantra kaya songduna lai khurumlakli aduga pot ado tamna hangdokli adumna hangtoknubada yong amagi makok jawduna leramlei Madu ubada amaiba ningthemna kayada usit khidribai thawinu yongni phai khangani dana asumna khallaga mathang hangdokunu jenglubada karino khangdaba chaitek chairang amati kari sagi matuno khangdaba matu kharasu adumati maun kharasu yawtuna leramli matam madu ningthemna madubu lewa sonduna karak laungna kisellaba matungda mahaki manakta leiriba thang suri aduna maduda hanjan thindli aduga mahangna la amada phadana yomselaba matungta haujikti payana krak lakna punsinkhri matawa somna amaiba ningthemna pot aduta hanjan thangna thindkhiba aduta asomduna kamdori joychan numidang wairam mamanaba khara unarugi haiduna yamna kanna loisilingai matam aduda mahaki mabukto yamna kanna thilakli mabuk thilakpaduta joychana asomda chanduna karigumba khara soidana troklamnagani haibasi mahakna su khangli adumna khanglakpadagi haujikti joychan chandugi manakta chattuna kai torubagi haibadu yengloki haiduna khalakli adubu haujik mahak yamna kana naman khibana mahak chatpa phawba ngamsilaktabadagi phamungda tharo onduna khangli tanja aduda joychan gi nupi suji parap changsalaglaga kari amuk torobagi haiduna hangli joychana aigi pukse thinbal lengba amu horokli nang Yamathuna amaiba hembato amukta kauruso natrabadi ai ngasi soidana sirabasu yai hairakli wafamadu tabada sujina karino haripathuba numida ngasi daibu amaiba duge manakta kamai chakadoribano asumna hairakpata joychana hai numida ngoraga napa tawrabro Yamathuna chalu natrabadi aina siraga nang peladro asumna joychana seirakpaduta suji tangai phadana yumthangnabada leiba miyoi amapu kauduna amaiba hembagi mayumda lakli matamaduda amaiba hembati miyoi amagi lai khurumgaduribani haiduna thaurang tawduna leramli suji lakpa ubada hembana joychangi loina bisi aigida laklibasi karigumba khudong sataba mati soduna leramlagani natragana joychan ibanina tawriba thabaktu mana khanglakpadagi aingoda madubu tawduna bagidamakta hainaba lakliba jala amati sodana leramlagani ibungo khoi nakoige lai khurumba sisa loisinaba tawrasiko se sida leiribi isingse sumna kanda haidu aduduga sida leiriba hayase nasa nuaite hairiba nupi macha aduda mapung phana pijagathabaniko adu lora matungda nongalakpadagidi karimata tawraroi
ꯃꯍꯥꯛꯅ ꯈꯣꯡꯍꯥꯝ ꯈꯣꯠꯂꯥꯝꯕ ꯆꯠꯄ ꯃꯇꯝꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯁꯥꯍꯨꯝ ꯐꯪꯕꯒꯤꯅꯤ ꯍꯩ ꯑꯁꯤ ꯆꯥꯔꯕꯗꯒꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒꯅꯦ ꯁꯦ ꯁꯤꯗ ꯈꯨꯖꯥꯏꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯦ ꯀꯔꯤꯅꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯈꯣ ꯃꯁꯦ ꯅꯈꯣꯏꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯍꯞꯇꯥ ꯑꯃ ꯈꯖꯤꯛ ꯄꯤꯊꯛꯀꯗꯕꯅꯤꯀꯣ ꯍꯞꯇꯥ ꯑꯃ ꯐꯥꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯂꯣꯏ ꯊꯛꯇꯣꯛꯑꯁꯨ ꯌꯥꯔꯦ ꯁꯦ ꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯍꯣꯏ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯌꯧꯔꯣ ꯉꯪꯅ ꯁꯛꯅꯔꯤꯕꯗꯨ ꯖꯣꯏꯆꯥꯟꯒꯤ ꯂꯣꯏꯅꯕꯤ ꯁꯨꯖꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡꯗꯨ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣꯅꯦ ꯂꯥꯎ ꯆꯪꯉꯣ ꯁꯦ ꯐꯛ ꯑꯁꯤꯗ ꯐꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯖꯤ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯍꯧꯔꯤ ꯃꯕꯨꯕꯨ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯖꯣꯏꯆꯥꯟꯕꯨꯔꯅꯦ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯀꯃꯥꯏꯅ ꯑꯦꯔꯥ ꯑꯩꯒꯤ ꯁꯤꯗ ꯇꯠꯇꯅ ꯂꯥꯛꯄ ꯃꯤꯅꯤꯅꯦ ꯐꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯈꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯍꯦꯝꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯨꯖꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯆꯟꯗꯨꯒꯤ ꯌꯨꯝꯗꯅꯤ ꯅꯤꯡꯊꯦꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯟꯗꯨꯗ ꯍꯥꯏꯔꯝꯂꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯌꯨꯝ ꯑꯁꯤꯗꯅꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯕꯨ ꯇꯧꯔꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯟꯗꯛꯃꯨꯛꯀ ꯇꯧꯔꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ ꯑꯗꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯕꯗꯗꯤ ꯑꯃꯨꯛꯁꯨ ꯇꯧꯔꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯤꯕꯗꯨꯅ ꯃꯊꯪ ꯋꯥꯏꯅꯗꯨꯅ ꯃꯕꯥꯅꯤꯗꯨ ꯁꯣꯏꯗꯅ ꯋꯥꯕ ꯅꯪꯂꯒꯗꯕꯅꯤ ꯐꯔꯦ ꯅꯪꯅꯁꯨ ꯅꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯅꯔꯒꯨꯝꯁꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯁꯨ ꯍꯧꯔꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯣꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯒꯤ ꯀꯥꯡꯂꯣꯟꯗ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯃꯣꯏꯅꯒ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯇꯨꯝꯅꯕ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯂꯥꯛꯂꯒ ꯅꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯀꯤꯍꯟ ꯈꯪꯍꯟꯕꯗꯤ ꯑꯗꯨꯃꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯠꯄꯗꯤ ꯉꯝꯂꯣꯏ ꯑꯩꯅ ꯅꯤꯡꯊꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯕꯨ ꯀꯧꯁꯟꯕꯤꯔꯝꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯅꯈꯣꯏꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯂꯥꯏꯅꯤꯅ ꯃꯣꯏꯅ ꯍꯦꯛꯇꯃꯛ ꯀꯧꯊꯣꯛꯄꯗ ꯌꯥꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯧꯊꯣꯛꯂꯒ ꯑꯃꯨꯛ ꯊꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕ ꯁꯦꯡꯗꯣꯛꯂꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇꯗꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯕꯗꯤ ꯌꯥꯎꯔꯣꯏꯀꯣ ꯁꯥꯈꯤ ꯁꯥꯕꯣꯟ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯈꯔ ꯑꯗꯨ ꯄꯤꯔꯛꯄꯒꯤ ꯋꯥꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯄꯥꯎ ꯑꯗꯨ ꯄꯤꯔꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯣꯏꯕꯤ ꯊꯥꯛꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯜꯂꯛꯀꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯜꯂꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯂꯕꯗꯤ ꯃꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯣꯏ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯆꯟꯗꯨꯒꯤ ꯏꯃꯨꯡꯗ ꯋꯥꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯉꯁꯤ ꯈꯨꯗꯛꯇ ꯁꯣꯔ ꯂꯨꯞꯁꯠꯇꯨꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯗꯤ ꯀꯟꯕꯤꯔꯝꯈꯤꯒꯦ ꯈꯜꯂꯗꯨꯅ ꯉꯥꯛꯄꯤꯔꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯕ ꯑꯃꯗꯤ ꯁꯨꯃꯥꯡ ꯊꯤꯂꯣꯛꯇ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯞꯆꯟꯕ ꯇꯧꯔꯤ ꯑꯗꯨꯒ ꯆꯟꯗꯨꯒꯤ ꯋꯥꯄꯜꯗꯒꯤ ꯐꯪꯂꯤꯕ ꯃꯌꯨꯝ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯕꯅꯤ ꯂꯥꯟꯅ ꯌꯣꯝꯁꯜꯂꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯖꯤ ꯑꯃꯗꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯑꯗꯨꯒ ꯁꯨꯖꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤꯕ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯃꯌꯥꯒꯗꯣ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯒ ꯍꯨꯃꯥꯛ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯕꯨꯛ ꯑꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯍꯦꯝꯕ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯗꯤ ꯌꯥꯝꯅ ꯋꯥꯅ ꯈꯪꯉꯝꯂꯦꯗ ꯏꯕꯦꯝꯃ ꯆꯠꯂꯨ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯊꯣꯔꯛꯎ
ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁꯨꯖꯤ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯈꯔ ꯀꯟꯗꯨꯅ ꯄꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯖꯣꯏꯆꯥꯟꯗ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯛꯆꯟꯕꯗꯒꯤꯗꯤ ꯃꯁꯥꯗꯣ ꯈꯔ ꯏꯪꯊꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯈꯖꯤꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯀꯗꯥꯏ ꯂꯣꯡꯅ ꯍꯤꯞꯄꯨ, ꯄꯨꯛꯇꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯖꯣꯏꯆꯥꯟꯒꯤ ꯈꯣꯏꯗꯧ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕꯅꯁꯨ ꯈꯪꯂꯤ꯫ ꯖꯣꯏꯆꯥꯟꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯅ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯥꯔꯛꯂꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯑꯗꯨꯒ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇ꯭ꯔꯦꯗꯅ, ꯊꯕꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯁꯜꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ ꯖꯣꯏꯆꯥꯟ, ꯑꯩꯅ ꯐꯥꯊꯔꯤꯕꯁꯤꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤꯅꯤꯗꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯃꯨꯛ ꯍꯧꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯍꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ? ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥꯏꯊꯤꯔꯒꯗ꯭ꯔꯣ? ꯅꯠꯇꯦ, ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯃꯥꯟꯗ ꯏꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗ ꯏꯁꯥꯅ ꯊꯨꯖꯕ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒ ꯑꯩꯒꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯔꯣ? ꯑꯩꯅꯗꯤ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯍꯩ ꯀꯥꯏꯗꯅ ꯁꯦꯅꯣꯄꯥꯔ ꯑꯃ ꯊꯥꯗꯗꯨꯅ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯏꯕꯨꯡꯉꯣ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯐꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯁꯤ ꯍꯥꯏꯔꯒꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯞꯀꯠꯂꯛꯑꯣ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯍꯦꯛꯇꯃꯛ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯐꯔꯦ ꯑꯣꯖꯥ, ꯑꯣꯖꯥꯅ ꯄꯥꯝꯂꯤꯕꯁꯤ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯍꯥꯟꯅꯒꯤꯗꯨꯗꯒꯤ ꯄꯨꯟꯅ ꯈꯔ ꯍꯥꯞꯆꯤꯜꯂꯒ 50 ꯍꯦꯛ ꯁꯨꯍꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕꯗꯨ ꯑꯩ ꯉꯁꯤꯗꯤ ꯉꯝꯃꯔꯣꯏ꯫ ꯍꯌꯦꯡ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯂꯩꯊꯠꯇꯨꯅ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯒꯅꯤꯗꯅ꯫ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯈꯔ ꯅꯩꯒꯗꯕꯅꯤ ꯑꯣꯖꯥ꯫ ꯑꯩ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯄꯨꯖꯔꯛꯂꯒꯦ꯫ ꯉꯁꯤꯒꯤꯁꯤꯃꯗꯤ ꯑꯩ ꯈꯨꯗꯣꯡ ꯈꯔ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯁꯥꯒ ꯉꯝꯗꯕꯒ ꯃꯁꯤ ꯐꯅꯕ ꯑꯣꯏꯅ ꯈꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯁꯥꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨꯗꯤ ꯈꯔ ꯅꯝꯊꯕꯤꯔꯝꯂꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯑꯍꯤꯡꯁꯦ ꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯟꯗꯨ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯅꯍꯥꯛꯅ ꯇꯥꯕ ꯐꯪꯂꯒꯗꯧꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯩꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯒꯗꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏ ꯈꯔ ꯈꯨꯔꯨꯝꯂꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯇꯤꯟꯌꯦꯠꯂꯤꯕꯁꯤꯡ ꯑꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯦꯝꯕꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯖꯣꯏꯆꯥꯟꯒꯤ ꯂꯣꯏꯅꯕꯤ ꯁꯨꯖꯤꯅ ꯖꯣꯏꯆꯥꯟꯗ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯁꯨꯖꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯈꯪꯕ ꯋꯥ ꯅꯠꯇꯦ, ꯃꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ꯫ ꯐꯔꯦ, ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯝ ꯇꯧꯔꯨꯆꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯧꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯖꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯠꯇꯦꯅꯦ, ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯁꯤꯡꯁꯤꯅ ꯂꯥꯛꯇꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯃꯤꯒꯤ ꯏꯃꯨꯡꯗꯒ ꯂꯥꯏꯒ ꯊꯥꯖꯤꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕ? ꯆꯠꯂꯣꯗꯅ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯉꯥꯡꯉꯒ ꯂꯩꯔꯒꯅꯨ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ? ꯆꯠꯂꯣ, ꯅꯪꯒꯤ ꯊꯕꯛ ꯇꯧꯆꯣ꯫ ꯑꯗꯨꯝꯅ ꯖꯣꯏꯆꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯖꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ꯫ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ꯫ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯃꯃꯣꯟꯗꯤ ꯁꯦꯡꯖꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ꯫
ꯑꯗꯨꯕꯨ ꯌꯨꯝꯅꯤꯅ ꯁꯥꯖꯜꯂꯨꯔꯕꯅꯤꯅ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯅ ꯊꯤꯅ ꯑꯗꯨꯒꯨꯝꯂꯕ ꯇꯝꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯅꯪꯂꯕꯁꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯕꯗꯨꯗ ꯔꯥꯅꯤ ꯐꯈ꯭ꯔꯕꯣꯏ ꯅꯤꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯝꯄꯥꯛꯇ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯦꯡꯗ ꯏꯁꯤꯡ ꯄꯨꯔꯛꯂꯒ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯍꯩꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯍꯩꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯖ꯭ꯋꯥꯔ ꯂꯥꯎꯅ ꯃꯈꯣꯜ ꯇꯥꯔꯤ꯫ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯋꯥꯅꯥ ꯎꯅꯥꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯈꯦꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯔꯥꯅꯤ ꯈꯪꯒꯅꯤ ꯃꯁꯤ ꯃꯣꯏ ꯇꯥꯃꯣꯗ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯌꯥꯟꯊꯍꯟꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯅꯤ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯟꯒ ꯇꯧꯔꯛꯇꯕꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯑꯗꯨꯒ ꯔꯥꯅꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯍꯣꯏ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯆꯟꯗꯨꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯗꯨꯗ ꯔꯥꯅꯤ ꯅꯦꯅꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯇꯤꯟꯌꯦꯠꯂꯝꯕ ꯂꯥꯌꯦꯠꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯁꯣꯡꯂꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯐꯝꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯐꯨ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯍꯧꯔꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯂꯥꯏꯁꯟꯅꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯅ ꯂꯐꯨ ꯃꯌꯥꯝꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯍꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯈꯔ ꯁꯦꯟꯇꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯂꯥꯏ ꯀꯧꯊꯣꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯩ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯟꯗꯨ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯉꯁꯤꯗꯤ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯔ ꯆꯠꯂꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯁꯤꯕ ꯅꯥꯕ ꯊꯣꯟꯕꯗꯤ ꯌꯥꯗꯦꯀꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯆꯟꯗꯨꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯁꯤꯡ ꯈꯤꯛꯇꯣꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯁꯦꯡꯇꯣꯛꯂꯝꯕꯅ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯪꯁꯤꯟꯕ ꯉꯝꯂꯛꯇꯕ ꯑꯗꯨꯗ ꯍꯦꯝꯕꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯣꯜ ꯁꯥꯗꯨꯅ ꯆꯟꯗꯨꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯆꯟꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯣ ꯆꯟꯗꯨ ꯆꯟꯗꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯆꯟꯗꯨ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯔꯥꯅꯤꯅ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯈꯨꯝꯃꯤꯗꯨꯕꯨ ꯀꯅꯥ ꯀꯧꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯈꯪꯗꯦꯅꯦ ꯅꯪꯕꯣ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯣ ꯆꯟꯗꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯣ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ
Chandu amadi Rani parap torchlight ama pairaga tholakli masigi matung Chandu na thong ado hangtokli aduga mapalda tholka matamdadi kana su leiramti sumang ado puhang hanglami masidagi Rani na as moigi tamnabi haibado amo horoklaba male law imunga sangasi ngai khuri nangbo aingonda khudong thiba ama nanglai hayuna aigi mateng lobo laklamba miui weridrani khangdreda tawrisi yum masinaga mawonga matawga phare changlasi asomna hairaga Chandu amadi Rani imung lomda changkhiga tawrakpada sumang adu landuna kanagomba miui ama awang thangbadagi makha thangbaromda sumang adu landuna churi makha du chenki adumna budrung chenkhibagi khonjal adu tabada Chandu tungdu satlai thoktuna jenglakpadadi makhoi yumgi makha thangba yana kharomda kanagomba miui ama chenkhibado Chandu na uhori madu ukhibadu da Chandu na hey ngaikho kanano haiduna tanakhi Rani sumatungda tanaraklibani matamaruta Chandu na tanariba miui ado hawik timtho marang khangdana mangkhri aduk thuna yana kha aduta mafam marang khangdana mangkhibadutta Chandu masidi mi oiramaroi khalanduna Rani ga makoi ani imung lomda parap changsilakli matam aduda Rani na kanano tanabiri bedubo haiduna hanglakpada Chandu na hai aisu khangdi musin moi awang thangbadagi makha thangbana kharomda chenkribani mahana hek chenkhibaga aisu adumak tanaribani adubu adumak phangkhidredana hai changasilao oja amaiba ningthemna ne afam masida changpa nangam dana ba lai khuram labusu afam masida adumak changlak pra kaino ma tawri ai atopa maiba matana bana phagadori tawrise asumna Chandu na murum solaga changlaga thonga do thingjilli matam adu Rani na amukta ngai khoste oja maiba ningthemsu mana khangja haijaba kaya puthokuna yamna kana layeng libasidi pharana ba honari basidi haiduna Chandu bu themjanbiri asumna thenglaba ahing aduta Chandu na thong hangdoklaga yana khada kanagumba ama chenkhribadubu kanano haiduna tanarupa aduna haujik hemra tharakpa laimu aduna Chandu gi imung da changba sa ilai na ngamkhri matam aduta Chandu gi imung adu leiramba pochai punamang ado masa matumta nikpa horakli maruoina phalangai janba makhoi gi thetuna thamba photo sing laimaya tarakhi aduma torokpa aduta haujikti khangle Chandu na makhona thong hangluba aduna haujikti phatraba timu laimu ado imung asida susoi soidana changaklamlagani magi joichan haibaduna haujik phawba hanma kawba leitri phai khangani hayeng no hek ngalaga mahaku oin soidana maya mamangda takthokduna fuhangani hairi wafam madu tabada Rani na amukta ngai khose mana tawre su khangdi mina tawre su khangdi amukta tuminga lebiyu asumna hairaga haujik tarakliba photo singado Rani amadi Chandu na mathang thangkatli maduma taraba matungda makhoi gi tumphang ka domda parap lakli tanja aduda makhoi gi yumgi mayado kanagumba amara muthuk khibugum pedrek launa sui singjo mathang tek loina mang namkhi karigumda mayadu namut ki hairabasu sui aduna kedonungda masa matomta tek launa mut loidabani atubu hojikti kanagumba mioi amana muthatpagum trek launa loina mang muthatkhrei haujikti yumado pummam mamle matam aduta Chandu na Rani da sinduna Rani karino tawribasibo hai torchlight tudi asomna hairpada Rani na sida leire haiduna piri Chandu na torchlight to ngasai na kapa yadro hairpada Rani na as aine ingawa ngaujida asomna hairpada Chandu na hai yare torchlight to piro ai thigese karaidono maisina muthli leibusna asomna hairaga Chandu na torchlight to paraga mafam khudimakta makhoigi ka singi suyado karana muthallibano haiduna mathang check tori matam maduda sui singdo masa matomta mudatuna leramle masidagi ti Chandu na changchanduna mathang on tawi adubu maidi lau haipi yadri mado pulapki waina mutkhaba jani matam aduda Chandu na kaino toribasu imung ngasta leriba butchibu mai muthapaga ngamlibasina kaino sibo adumna hainari ngai matam maduta makhoigi yumgi ka amada kanagumba mioi amana nahebagi khonjal taba horakhi adumna nahebagi khonjal tarakpaduta Rani na kaino sibo haiduna hanglubata Chandu na
hai ngaiko langgano kana kana leirba jano imung sida asumna khalaga makhoi ani nahi bagi khonjal tariba ka adomda asum changsilai makoina adumna ka aduki manungda torchlight to kabaduna asum changsillakuda makhoi ani na onthokpa ma thengnari madudi ka aduda makhoi gi machanupi channarimbi do thauri yalaga friend aduda uru unglaga leiramli madu ubada rani ri oima haiduna lauraga mahakti adumak leimaida wanthakri chandusu oramliba mong aduda mahaksu swai lauduna rani bu pangkhutuna chenthoknaba honai adubu pakhat manki baduna masa do thak nikpana chenthokpa phawpadi ngamlamdri aduna rani gi makut adu paiduna sro chingthokri adamna rani bu hek chingthokhibaga ka adugi thong do masa matomta kam launa thingjinki asomna hek thingjinkibaga ka adugi manungta makhoi gi machanupi chanarembina yamna kanna mama pabu kauluna kapagi khonjal tarakhi khonjal adu tabada chanduna thongado phakaiduna chanarembi haiduna changsilai matamaruda chanarembi do mathakta amuk jalamdrei tawriba si mapamarda leiriba phatraba laimu aduna tawhalibane haibase chandu ngehaktang gyan ngauduna matung ilurabasu haujikti khanglakpadiki mahak ka adugi manungtagi chenthorakli aduga rani bu wakhal langnabagi damakta ising khara khikke khaladuna mahak chakhum lomda parap jingsili asumna chanduna chakhum lomda chensilaklaga ising khara poraklaba matungda rani gi manakta changchilakpadati rani phamlaga tumina lerami masa do mangda muk tungda muk nomho hairi adumna masamana punamak thadaraga khongrai chalaga phamlaga tungda muk mangda muk masa do haiduna leramba aduta chandu tamna changsilaga hai kaidore ha kaidoroge nangbo rani adumna haidrubuta rani mama yado phat launa chanduda yenkhalai matamadu rani gi mamit aduti ingongna panglei mama yadusu mache chekhairaga ina tap taribani madu ubada chandu khangum lakum rani gi khajaiduda khupakna yamna kana thakhi aduga mahana pairaba ising adusu rani da haijinki adumna torokpa aduda rani gyan khanglak lakli matamaruda chandu gi manakta rani kina chensilai haujikti rani gi mamaida oirambadusu loinamak phakhrabani matam aduta chanduna hai nang kasi tawdrabra ha nang kasi tawdrabro nati haujik toroklibudu karino adumna hairubada rani na ai kaidokhrabage haidun hanglai matamaduda chanduna oh tawriba singasiri asomdagi joy chan nahanga torokpa ware na hauju phawba handri natra phai nang ngambra aina ngambra yengnaba tari hayengi numita amaiba ningthemda haigani nangbu loisinkhro haiduna maduda karigumba amaiba ningthemna mado ngamkhiroi matam khara ngayu haiklabadi nangbu aina ikhutmakna sungsoi soidana hayengi numita hatkani nang khangani dana haiduna yum aduda leiriba laimu adubu tananabagi damakta yamna kana lauri adumna torokpaduta ranina kaino tobiridubo yareste haiduna khamjili masidagi makhoi ani makhoi gi kada changduna tumina leirurasi maisu lakti candle chukhalu haiduna makhoi ani to candle chukhatlei aduga makhoi gi ka aduda thongnon silaga tumina lei tumthabadi yaramdi phamlaga dumak leiribani aduga kari kamdok sige aikhoibo amaiba ningthemna sum tawleirabadi aikhoi se soidana awa ana tabana halagani maramaduna amaiba ningthem ngaidabida aikhoina atopa amaiba maniktuna thabagasi pangthok halasira layase loisillasira haiduna watanari matamaduta chanduna ngahakta ngaikho amaiba ningthemna ngasi asida asigumlaba thabak asi torokpa thoklabadi hayengi numitta mahapu sodin loisingani na haikibani adubu haujikti maha hayeng haibadu mit ado hayeng sodin oiragani haujikti moina hanba koba leitrabani na thabak asida kari torokpage haibatu yengthukisi matawasomna rani amati chandu wari watai khara sanarpa matungda kanati haujik midangi pung 13 12 tasilaklabani maramaduna aikhoyani su tumanaba torsi aikhoina asumna tumlam charam khanglaktribasei
ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯐꯝꯗ ꯎꯏꯕꯗ ꯀꯣꯛꯀꯥꯁꯦ ꯌꯥꯝꯅ ꯉꯥꯎꯔ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯃꯩ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯤꯔꯝꯕꯗꯨ ꯈꯔ ꯐꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯡꯊꯣꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯈꯨꯌꯥ ꯂꯨꯈꯨꯝ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯦ꯫ ꯑꯗꯨꯝꯅ ꯐꯃꯨꯡ ꯑꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯃꯨꯡꯗꯒꯤ ꯐꯜ ꯐꯜ ꯆꯣꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯈꯨꯌꯥ ꯂꯨꯈꯨꯝꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯆꯟꯗꯨꯅ ꯌꯦꯡꯕ ꯅꯥꯀꯜ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯨꯈꯨꯝꯒꯤ ꯁꯔꯨꯛ ꯌꯦꯡꯕꯅꯤ ꯑꯗꯨꯒ ꯈꯨꯌꯥꯒꯤ ꯁꯔꯨꯛꯇꯨꯅ ꯔꯥꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯉꯩ ꯆꯟꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯔꯥꯅꯤꯅ ꯆꯟꯗꯨꯗ ꯌꯦꯡꯂꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯨꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯕꯨ ꯀꯌꯥ ꯊꯤꯅ ꯂꯥꯛꯅꯔꯤꯕ, ꯐꯩ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯅꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯁꯦ ꯐꯃꯨꯡꯗ ꯆꯪꯂꯁꯤ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯐꯣꯜ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯊꯈꯤꯕ ꯃꯄꯥ ꯊꯣꯛꯄꯅꯔ ꯀꯔꯤꯅꯣ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨꯅ ꯐꯩ ꯈꯪꯒꯅꯤ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯦꯝꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯝꯕꯕꯨ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩ ꯆꯟꯗꯨ ꯅꯠꯇ꯭ꯔꯦꯗꯅ ꯐꯩ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯕꯗꯤ ꯐꯛꯂꯥꯡꯂꯣꯝꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒ꯭ꯔꯛ ꯒ꯭ꯔꯛ ꯂꯥꯎꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯆꯟꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯐꯟ ꯀꯨꯝꯊꯔꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯀꯥꯡꯊꯣꯜꯒꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯥꯡꯈꯔꯣꯝꯗ ꯁꯠ ꯄꯥꯛꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯆꯟꯗꯨꯅ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯐꯠ ꯅꯣꯡꯈꯠꯂꯛꯏ꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯆꯟꯗꯨꯅ ꯑꯣ ꯅꯪꯅꯤꯀꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯀꯥꯈꯠꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤ ꯀꯤꯃꯜꯂꯛꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯨ, ꯑꯩꯅ ꯃꯈꯥꯗ ꯂꯩꯒꯦ, ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯔꯝꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯔꯤ꯫ ꯑꯗꯨꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯉꯥꯊꯔꯒ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯍꯜꯂꯒꯦ, ꯃꯥꯒꯤ ꯍꯦꯝꯕ ꯍꯥꯏꯕꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯔꯥꯅꯤ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯤ ꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯕ, ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟꯕ, ꯃꯈꯨꯠꯀꯤ ꯈꯨꯖꯤꯟꯅ ꯇꯨꯝꯇ꯭ꯔꯤꯛ ꯇꯨꯝꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯏꯁꯥꯡ ꯁꯥꯡꯂꯕ ꯁꯛꯇꯝ ꯑꯃ ꯐꯟꯗꯣꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯆꯟꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯃꯁꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯅꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯍꯧꯖꯤꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯆꯟꯗꯨꯗ ꯄꯥꯎ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ, ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯅꯤꯅ ꯃꯥ ꯃꯥꯡꯈ꯭ꯔꯦꯗꯅ, ꯐꯔꯦ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯐꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯃꯁꯤꯗꯒꯤꯗꯤ
ꯑꯩꯈꯣꯏꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯊꯕꯛ ꯄꯥꯏꯈꯠꯀꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯇꯨꯡꯗ ꯄꯔꯞ ꯏꯟꯅꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯠ ꯀꯥꯈꯠꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ꯫ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯆꯟꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯌꯥꯔꯁꯦ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯃꯥꯏꯕꯒ ꯃꯋꯥ ꯂꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯟꯗꯨ ꯇꯨꯝꯈ꯭ꯔꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯂꯣꯟꯕꯤꯒꯤ ꯒꯥꯔꯤ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯆꯟꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 4 ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯆꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ ꯔꯥꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯟꯗꯨꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯆꯟꯗꯨꯗꯣ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯆꯟꯗꯨ ꯂꯥꯛꯇꯨꯅ ꯍꯧꯗꯣꯛꯂꯕ ꯑꯗꯨꯗꯗꯤ ꯅꯤꯡꯊꯦꯝꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯊꯣꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯩ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯣꯔꯣꯛ ꯆꯥꯛꯅ ꯁꯧꯒꯠꯂꯕꯅꯤ꯫ ꯑꯩꯅ ꯁꯧꯒꯠꯂꯛꯂꯕꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯟꯇ꯭ꯔꯒ ꯀꯔꯤꯝꯇ ꯆꯪꯉꯛꯂꯔꯣꯏ ꯑꯩꯅ ꯏꯁꯥꯃꯛꯅ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯛꯇꯨꯅ ꯍꯥꯠꯄꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯊꯣꯛꯄ ꯑꯃꯨꯛꯇꯪꯗꯤ ꯂꯩꯇꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯆꯟꯗꯨꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯀ ꯇꯞꯊꯧ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ ꯘꯤ ꯄꯨꯔꯒ ꯘꯤꯁꯤꯡ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯟꯅ ꯇꯤꯟꯅ ꯍꯟꯒꯗꯕꯅꯤ ꯃꯗꯨꯗ ꯅꯪꯅ ꯆꯣꯡꯊꯣꯛꯇꯨꯅ ꯍꯥꯠꯂꯨꯔꯕꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯆꯠꯈꯤꯗꯨꯅ ꯖꯦꯜꯗꯒ ꯆꯪꯈ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤ ꯅꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯑꯗꯨꯅ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯊꯕꯛꯇꯨ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯅ ꯇꯅꯕ ꯌꯥꯗꯕ ꯑꯉꯝ ꯇꯥꯟꯕ ꯀꯥꯡꯕꯨꯗꯤ ꯄꯨꯂꯞ ꯊꯨꯞꯆꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯑꯃꯨꯛꯇꯪ ꯏꯁꯥ ꯏꯁꯨꯁꯤ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯆꯟꯗꯨꯗꯤ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗꯣ ꯀꯨꯝ ꯀꯌꯥ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯤꯡꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯧꯔꯥꯡ ꯀꯌꯥ ꯂꯥꯡꯕ ꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯏꯆꯥꯟ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯣꯖꯥ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯟꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯝꯕꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯏꯕꯨꯡꯉꯣ ꯃꯊꯥ ꯀꯔꯤꯁꯨ ꯁꯥꯔꯨꯔꯒꯅꯨ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕꯗꯨ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯇꯝꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟ ꯅꯨꯡꯉꯥꯏꯔꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯇꯧꯗꯨꯅ ꯄꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯟꯗꯨꯗꯣ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯌꯨꯝ ꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯑꯩꯈꯣই ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯉꯥꯏꯈꯣ ꯉꯁꯤ ꯑꯁꯤꯗ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯂꯥꯏ ꯈꯔ ꯇꯥꯏꯅꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯄꯨꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯊꯨꯞꯂꯁꯤꯅꯦꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯃꯨꯡꯁꯤꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯩꯔꯛꯂꯤꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯎꯍꯟꯒꯗꯕꯅꯤꯀꯣ꯫ ꯈꯖꯤꯛꯇꯪ ꯁꯣꯏꯕꯗ ꯃꯤꯅ ꯆꯤꯡꯅꯈꯤꯕꯗ ꯅꯣꯏꯁꯨ ꯑꯩꯁꯨ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯍꯧꯔꯣ ꯑꯗꯨꯗꯨꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯦꯔꯨꯝ ꯑꯃ ꯐꯪꯒꯗ꯭ꯔꯣ?
ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯌꯦꯔꯨꯝꯗꯤ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯌꯦꯔꯨꯝꯗꯤ ꯆꯥꯝꯃ ꯐꯪꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯍꯩ ꯑꯗꯨꯒꯨꯝꯕ ꯌꯦꯔꯨꯝ ꯅꯠꯇꯦꯅꯦ ꯃꯄꯤꯅ ꯀꯣꯟꯕꯗ ꯅꯨꯃꯤꯠ 19ꯅꯤ ꯅꯠꯇ꯭ꯔꯒꯅ 19 ꯁꯨꯔꯕ ꯃꯆꯥ ꯑꯣꯟꯒꯗꯕꯒꯤ ꯉꯥꯏꯔꯕ ꯃꯅꯨꯡꯗ ꯃꯆꯥ ꯌꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯌꯦꯔꯨꯝ ꯑꯃ ꯑꯩ ꯄꯥꯝꯃꯤ ꯅꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ ꯑꯩ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯖꯔꯨꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯃꯗꯣ ꯅꯨꯄꯥ ꯅꯈꯣꯏꯅ ꯊꯤꯕꯗ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ ꯑꯣꯖꯥ ꯑꯃꯥꯏꯕꯒ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡ ꯑꯃꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅꯁꯨ ꯍꯣꯏ ꯃꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ 11 ꯇꯥꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯅꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯦꯔꯨꯝ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯐꯣꯜ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯍꯥꯛꯄꯨ ꯌꯦꯔꯨꯝꯗꯣ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯌꯧꯔꯦ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯐꯪꯕꯨꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯜ ꯑꯗꯨ ꯇꯧꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯅꯪꯗꯤ ꯏꯄꯥꯝꯂꯣꯝꯗ ꯍꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯜ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯤꯔꯝꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯁꯨꯔꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯗꯤ ꯌꯦꯔꯨꯝ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯆꯪꯒꯅꯤ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅꯕ ꯃꯔꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯇꯧꯕ ꯍꯧꯔꯛꯀꯅꯤ तसेंना हायरबदा नखोइना सा फावबदा अतोप संसार अमदा लेबगुमना फावगदौरिबनी कीरा कीरबा सतम कया नखोइगे नमांगदा कोइचेन चेनु सानरकदौरिबनी मदो नखोइना वखल लेताना पुनिंग फाथाना मदुबु थेगगदबनी तौरिबा पुनमक अदो आइना ngakadौरिबनी आइना ngakani हाइबसी खंगना नखोइना चकदबनी नखोइना आइना ngakani हाइबसी काउथोक्तुना नखोइना सेरान तुरान चखिबा थोडबदी हाइबदी नखोइना हौगतुना चखिबा चेनखिबा किबदगी लावबा खोंबा तौरबदी अवा फंदा तागदौरिबनी अदुना हौजिन नुंथिलगी लाई खुरुंबा दुदी हौगनबा तौरसी असुमना हाइनरदुना आमाइबा निंथेमदो हौजिकती चंदुगी लनिंथौ का अदुदा चंगसलकली लनिंथौ का अदुदा लाई खरा खुरुमलबा मतुंगदा मपालदा तपमा थोरकली नुमित चप जुंखलकपा अदुता मखोइगी तुलसीबोंग अदुता हाइरांग लाइरांग सिंग थेंदुना थमली अदुगा आमाइबा निंथेमना युम अदुदा तौरिबा फत्तबा खुदिमक अदु लाइताइननबगीदमक्ता होनरी अदुगा युम अदुगी मनुंगदा लैरिबा सना मही लनिंथौ अदुना ngahalaita थोकलिबदु थोक्तनबगीदमक्ता यामना कन्ना सुलैताइनरकली अदुमना आमाइबा निंथेमना लाइताइनरकपदा चंदुदो करिनो मै तौवी मसा अदुदा यामना हाइनदबा मवोंग अमा तौबा हौरकली हाइबदी महाकी मसादा कनागुम्बा अमना तपना तपना करक लाउना सुम कोनसिलकपगी मवोंग तौरखी अदुमना तौरकपदुदा चंदुना करिनो हाइदुना अकोइबदो कोइलै लेदुना येंगी अदुबु कनातदि मसादा कोलक्ती अदुमा लेरिंग मनुंग अदुदा युम अदुगी मनुंगदा रानीगी सवोंग साबान हाइरप मानबा नुपी अमा मखोइगी कादा चंगख्रिबदु चंदुना उहोवी मधु उरुबदा चंदुना अमाइबा निंथेमदो वंसंदुना ओजा अइगी नुपीदी युम मसिदा लेरिनी माना कइनो जिरुम लौने हारगा माना युम मसिदा तुमिना हलकलिबसिना मनिंग थोंग फावरगा चंगलिबा जाला असुमना हाइरकपदा निंथेमना करी नुपीनी हाइबा होय ओजा माइबा हाय चंगु लैरिबदो नंगी नुपी नतिको करिगुम नंगना मदुदा चंगलुरबदी नंग सुसोदना शिव नाब नंगदौरिबनी अदुना तुमिना अदुमक लयु आई तौरकेको नुपीनी हाइबा हाय इबुंग चंदु सिदा फामु हंतमुक नसादा करिगुम साहुम खरा पिरकलबदी आइंगोंदा मदो हाइगदबनीको पिरकपा साहुम खुदिमक आइंगोंदा लोइनम हाइगदबनी मदुगी मतुंगिना आइना सोमदा लाइट ताइनगदौरिबनी फरे आई हौरगेको असुमना हाइरगा आमाइबा निंथेम मुरुम लेवा खरा अमुक सोनबा हौख्री अदुमना तौरकपा अदुदा चंदुगी मसा अदुदा करिनो खंगदबा तिन कांग मयाम अमना मसादा मरेंग काखलकपगुम तौरकली
ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯔꯦꯡ ꯃꯔꯦꯡ ꯀꯥꯈꯠꯂꯛꯂꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯦꯝꯗ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯨꯈꯤꯒꯦ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯅꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕ ꯇꯥꯈ꯭ꯔꯤꯕ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯛꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯐꯩꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯍꯥꯏ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯌꯥꯝꯅ ꯐꯔꯣꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤ ꯇꯥꯟꯊꯣꯛꯂꯒ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯅ ꯅꯈꯣꯏ ꯆꯪꯕ ꯉꯝꯗꯅꯕ ꯆꯥꯏꯊꯣꯛꯂꯝꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯀꯥꯜꯂꯒ ꯆꯪꯉꯛꯀꯦ ꯍꯥ ꯅꯣꯏ ꯃꯉꯥꯏꯔꯦꯅ ꯍꯩꯔꯤꯕꯁꯦ ꯀꯨꯝꯊꯔꯛꯎꯅꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯗꯣ ꯃꯆꯤꯟꯗꯗꯤ ꯍꯥꯏꯖꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯝꯅ ꯆꯥꯏꯊꯣꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜꯗ ꯌꯥꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯐꯩ ꯈꯪꯒꯅꯤ ꯅꯪꯕꯨ ꯑꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯔꯥꯅꯤꯅ ꯈꯥꯎ ꯃꯌꯣꯞ ꯑꯃꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄꯗꯨꯗ ꯆꯟꯗꯨꯅ ꯍꯩ ꯂꯥꯎ ꯏꯃꯨꯡꯗꯒ ꯆꯪꯉꯨꯈꯤꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯆꯠꯈꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯏ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅꯁꯨ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯅꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯑꯩꯒꯤ ꯃꯥꯏ ꯃꯄꯥꯗ ꯐꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯍꯥꯛ ꯍꯧꯗꯣꯛꯂꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯑꯣ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯗꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯪꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯇꯞꯅ ꯊꯣꯛꯂꯛꯂꯤ ꯃꯁꯥꯗꯣ ꯈꯔ ꯆꯣꯛꯊꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯕꯒꯦ ꯌꯥꯝ ꯁꯣꯛꯂꯕ꯭ꯔꯣ ꯑꯣꯖꯥꯕꯣ ꯍꯥꯏ ꯁꯣꯛꯇꯦ ꯃꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯐꯩ ꯊꯕꯛ ꯈꯔ ꯍꯧꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯧꯖꯤꯛꯀꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯤꯕꯅꯤ ꯅꯈꯣꯏꯒꯤꯁꯤꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯝꯊꯛ ꯌꯨꯝꯈꯥ ꯀꯅꯥꯒꯤ ꯑꯋꯥꯡ ꯃꯈꯥ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅꯃꯛ ꯇꯤꯃꯨ ꯂꯥꯏꯃꯨꯅ ꯁꯧ ꯁꯥꯗꯨꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯅ ꯆꯍꯤ 10 ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯂꯥꯏꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯊꯥꯖꯤꯜꯂꯝꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯂꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯈꯨꯟꯗꯤꯡꯅꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯣꯏꯅꯃꯛ ꯂꯩꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯔꯝꯕ ꯃꯥꯏꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯥꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯅꯪꯂꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯄꯣꯊꯥꯔꯁꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛ ꯈꯣꯏꯔꯝꯒꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯌꯦꯔꯨꯝ ꯍꯥꯏꯕꯗꯨ ꯌꯥꯎꯔꯛꯂꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯍꯣꯏ ꯌꯥꯎꯔꯛꯂꯦ ꯍꯥꯏꯗꯨꯅ ꯌꯦꯔꯨꯝ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯨꯕ ꯐꯤ ꯑꯃ ꯆꯪꯒꯅꯤ ꯐꯤ ꯑꯗꯣ ꯅꯈꯣꯏꯅ ꯏꯟꯅꯐꯤꯒ ꯍꯥꯏꯅꯕ ꯐꯤ ꯑꯗꯣ ꯑꯃꯨꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯇꯧ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ ꯇꯧ ꯑꯗꯨ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯐꯛ ꯆꯦꯠ ꯀꯣ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯕ꯭ꯔꯥ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯈꯔ ꯆꯪꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯧꯏ ꯑꯩ ꯍꯦꯛꯂꯨꯒꯦ ꯑꯗꯨꯒ ꯐꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯅꯤ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯃꯥꯒꯤ ꯑꯃ ꯂꯩ ꯍꯥꯏꯔꯛꯂꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯐꯔꯦ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯆꯟꯗꯨꯒꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯆꯟꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯒꯗꯧꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯂꯥꯏꯕꯨ ꯊꯥꯖꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯏꯈꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯂꯐꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯖꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯈꯠꯂꯛꯇ ꯉꯥꯏꯔꯤꯕ ꯂꯐꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡ ꯋꯥꯡꯕ ꯑꯃ ꯌꯥꯟꯊꯠꯂꯤ ꯑꯗꯨꯒ ꯂꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯔꯛꯂꯒ ꯃꯇꯨꯞ 3 ꯊꯣꯛꯅ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯇꯨꯞ 3 ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯀꯣꯏ ꯀꯣꯏꯅ ꯃꯍꯥꯛꯅ ꯏꯠꯇꯨꯅ ꯊꯝꯂꯤꯕ ꯄꯖꯦꯡꯁꯤꯡ ꯑꯗꯣ ꯂꯐꯨ ꯃꯀꯛ ꯑꯃꯃꯝꯗ 9 ꯌꯨꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯁꯦꯠꯀꯗꯕ ꯏꯟꯒꯗꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡꯗꯣ ꯊꯅꯝꯂꯤ ꯑꯁꯨꯝꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯃꯍꯥꯛ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯃꯐꯝꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯡꯊꯧꯅ ꯆꯨꯊꯦꯛ ꯃꯔꯤꯁꯤꯡ ꯌꯨꯡꯂꯤ ꯑꯁꯨꯝꯅ ꯐꯨꯠ 10 ꯄꯥꯛꯊꯣꯛꯅ ꯐꯨꯠ 4 ꯁꯥꯡꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯃ ꯂꯦꯡꯊꯧꯅ ꯌꯨꯡꯗꯨꯅ ꯀꯥ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯨꯏꯅ ꯌꯦꯟꯅ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯍꯧꯔꯛꯄꯗ ꯑꯁꯣꯝꯗꯁꯨ ꯍꯦꯝꯕꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟꯕꯤ ꯑꯃꯕꯨ ꯇꯞꯅ ꯐꯥꯔꯤ ꯑꯗꯨꯗꯨꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯤꯁꯜꯂꯤꯕꯅꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯩ ꯑꯃ ꯌꯨꯡꯉꯤ ꯍꯥꯏꯔꯤꯕ ꯆꯩ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯒ ꯄꯥꯅꯅ ꯂꯪ ꯑꯃꯅ ꯑꯃꯨꯛ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯍꯦꯝꯕ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯛꯇꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯂꯐꯨ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯑꯃꯒꯤꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯔꯛ ꯑꯁꯤꯗ ꯖꯣꯏꯆꯥꯟꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯉꯁꯥꯏ ꯔꯥꯅꯤꯅ ꯄꯣꯔꯛꯈꯤꯕ ꯌꯦꯔꯨꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯂꯥ ꯑꯃꯗ ꯍꯥꯞꯂꯒ ꯊꯝꯂꯤ ꯑꯗꯨꯝꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯆꯟꯗꯨꯗ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯒ ꯅꯕꯥꯅꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯣ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕꯗ ꯂꯥꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯃꯗꯤ ꯒ꯭ꯔꯨꯡ ꯒ꯭ꯔꯥꯡ ꯇꯧꯔꯛꯂꯕꯁꯨ ꯅꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏ ꯆꯟꯗꯨ ꯍꯥꯏ ꯔꯥꯅꯤ ꯅꯈꯣꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯅꯕꯥꯅꯤꯒꯤ ꯃꯃꯤꯡꯕꯨ ꯀꯧꯗꯨꯅ ꯑꯩꯅ ꯀꯧꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯇꯝꯅꯅ ꯑꯃꯈꯛꯇꯪꯒꯤ ꯃꯃꯤꯡ ꯆꯟꯗꯨ ꯅꯠꯇ꯭ꯔꯒꯅ ꯔꯥꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯃꯈꯛꯇꯪ ꯀꯧꯔꯛꯂꯕꯗꯤ ꯅꯈꯣꯏ ꯁꯨꯡꯊꯣꯛ ꯊꯣꯛꯂꯣꯏꯗꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯐꯃꯨꯡꯗ ꯂꯩꯒꯦꯔꯥ ꯖꯒꯥ ꯑꯃꯗ ꯂꯩꯒꯦꯔꯥ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯨꯡꯂꯦꯡ ꯂꯦꯡꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯆꯠꯂꯣ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ
ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯛꯂꯤ ꯌꯦꯔꯨꯝ ꯑꯃ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯝꯈ꯭ꯔꯤꯕ ꯑꯗꯣ ꯌꯦꯔꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯌꯦꯔꯨꯝ ꯑꯗꯣ ꯂꯥ ꯑꯃꯅ ꯌꯣꯝꯁꯜꯂꯤ ꯑꯗꯨꯒ ꯂꯥ ꯑꯗꯣ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯦꯔꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩ ꯑꯃꯨꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯑꯩꯅ ꯀꯠꯂꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯍꯣꯏꯗꯨꯅ ꯄꯨꯈ꯭ꯔꯒ ꯌꯨꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯃꯥꯏꯁꯜꯂꯤꯕ ꯑꯃꯗꯤ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯔꯨꯔꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤꯕ ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯆꯟꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯁꯨ ꯅꯈꯣꯏꯅ ꯑꯈꯥꯛ ꯑꯔꯥꯎ ꯈꯔ ꯅꯪꯍꯜꯂꯨꯔꯣ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯣꯠ ꯅꯩꯗꯨꯅ ꯃꯍꯥꯛꯄꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯅ ꯄꯥꯡꯊꯣꯛꯂꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯛꯈꯤ ꯑꯗꯨꯝꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯄꯔꯗꯥꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏꯗ ꯍꯨ ꯍꯨꯝꯗꯣꯛꯈꯤ ꯑꯁꯨꯝꯅ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯆꯈꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯥꯎꯍꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯃꯍꯥꯛꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯁꯣꯝꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯥꯔꯛꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝꯅ ꯍꯦꯛ ꯈꯪꯕꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯌꯦꯟ ꯑꯗꯣ ꯃꯉꯛ ꯑꯗꯨ ꯊꯥꯡ ꯑꯃꯅ ꯂꯦꯟꯊꯠꯂꯛꯏ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯠꯂꯕ ꯃꯇꯨꯡꯗ ꯏ ꯑꯗꯣ ꯃꯍꯥꯛꯅ ꯇꯤꯡꯈꯪꯅ ꯌꯨꯡꯗꯨꯅ ꯁꯦꯝꯈꯤꯕ ꯂꯐꯨ ꯃꯀꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯥꯍꯜꯂꯤ ꯑꯗꯨꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯐꯨ ꯃꯀꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯊꯋꯥꯏ ꯍꯥꯞꯂꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯔꯨꯒꯗꯕꯅꯤ ꯃꯗꯨꯒꯤ ꯆꯥꯛꯊꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯂꯕ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯆꯠꯂꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯜꯂꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯐꯨ ꯃꯀꯛꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯂꯦꯡꯕꯗ ꯅꯠꯇꯅ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯁꯖꯤꯕ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯁꯥ ꯑꯃ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯇꯦꯡꯕꯥꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤ ꯇꯤꯡꯈꯪ ꯑꯣꯏꯅ ꯌꯨꯡꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯍꯥꯛꯀꯤ ꯀꯥꯆꯤ ꯀꯥꯔꯣꯡ ꯑꯣꯟꯊꯣꯔꯛꯂꯤ ꯃꯆꯤꯁꯤꯡ ꯑꯗꯨꯒ ꯂꯐꯨ ꯃꯇꯨꯞ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯦꯡꯒꯨꯁꯨꯝ ꯃꯥꯟꯕ ꯋꯥꯏꯈꯨꯁꯨꯝ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯤ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯦꯝꯕ ꯃꯁꯥ ꯐꯥꯎꯕ ꯉꯛꯆꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯊꯧꯗꯣꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕ ꯍꯤꯁ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯊꯥꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯌꯩꯁꯤꯟꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯂꯣꯝꯗ ꯉꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯍꯦꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯉꯪꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯆꯕꯨꯜ ꯆꯕꯨꯜ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯊꯔꯛꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯏꯁ ꯀꯝꯗꯧꯅꯤꯁꯤꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦꯗꯅ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯊꯥꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯐꯩ ꯈꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯦꯡ ꯈꯩꯅꯅꯕ ꯂꯩꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯀ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯈꯥꯔꯣꯝꯗ ꯎꯔꯨ ꯎꯔꯨ ꯎꯪꯂꯤ ꯑꯁꯣꯝꯅ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯤꯕ ꯆꯕꯨꯜ ꯑꯗꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯕꯗ
ꯍꯦꯝꯕ ꯂꯩꯃꯥꯏꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅꯗꯤ ꯍꯦꯝꯕꯗ ꯁꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯦꯝꯕꯁꯦ ꯈꯔꯒꯤ ꯃꯇꯤꯛ ꯍꯩꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯃꯆꯥ ꯉꯥꯛꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯥꯡꯀꯣꯛ ꯑꯗꯨ ꯍꯨꯝꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯍꯨꯝꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯌꯥꯝꯂꯕ ꯁꯥꯍꯨꯝꯁꯤꯡ ꯑꯗꯨ ꯍꯨꯝꯗꯣꯔꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯂꯥꯏꯍꯟ ꯇꯧꯈ꯭ꯔꯤꯕꯗꯨ ꯀꯔꯤ ꯀꯝꯗꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛꯁꯨ ꯂꯩꯇꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯃꯛꯇꯗ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯕ ꯃꯆꯤꯁꯤꯡ ꯄꯥꯟꯕ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯖꯤꯕ ꯈꯔ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯤ ꯑꯁꯣꯝꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯅ ꯀꯔꯤꯅꯣ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯉꯛꯆꯥꯅꯩ ꯑꯗꯨꯒꯗꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯈꯣꯡꯗ ꯅꯞꯈ꯭ꯔꯤ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯁꯤꯡ ꯈꯪꯉꯝꯗ꯭ꯔꯕ ꯃꯆꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯗ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯅꯤꯡꯊꯦꯝ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯍꯥꯏꯕꯗꯤ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯅꯞꯇꯨꯅ ꯊꯤꯜꯂꯤꯕ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯣꯝꯅ ꯍꯣꯠꯅꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯃꯗꯤ ꯐꯛꯇꯣꯛꯄ ꯉꯝꯂꯤ ꯑꯗꯨꯒ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯃꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯣꯠꯇ ꯅꯞꯇꯨꯅ ꯄꯪꯊꯤꯟꯗ ꯊꯤꯜꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏꯅ ꯅꯝꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛꯀꯤꯗ ꯋꯥꯈꯜ ꯂꯥꯛꯂꯤꯕꯁꯤ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯣꯔꯤ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯣ ꯈꯣꯔꯣ ꯈꯣꯏꯀꯥꯏꯔꯤ ꯑꯗꯨꯒ ꯎꯐꯨꯜꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯃꯁꯥ ꯐꯥꯎꯕ ꯖꯣꯔꯣ ꯈꯨꯖꯣꯛ ꯆꯥꯏꯊꯔꯛꯂꯤ ꯑꯗꯨꯝꯅ ꯆꯥꯏꯊꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯃꯁꯥꯗ ꯅꯞꯂꯤꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯩꯃꯥꯏꯗ ꯄꯨꯗꯨꯞ ꯀꯦꯟꯈꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯆꯠꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯀꯔꯥꯏꯗꯒꯤ ꯇꯤꯟꯅꯣ ꯍꯥꯏꯗꯅ ꯀꯌꯥꯗ ꯀꯤꯔꯨꯔꯕ ꯅꯈꯣꯏ ꯈꯪꯗꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯧꯆꯠ ꯆꯠꯂꯤꯕ ꯊꯦꯡꯒꯨꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯋꯥꯏꯈꯨꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯗꯨꯗ ꯇꯅꯥꯗꯨꯅ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯑꯁꯨꯝꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯊꯤꯟꯗꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯂꯛꯄꯗꯒꯤ ꯀꯟꯅ ꯂꯥꯎꯔꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ ꯇꯧꯔꯤ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯦꯝꯕꯅ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯅꯤꯗꯤ ꯊꯣꯛꯂꯛꯄ ꯍꯧꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯍꯦꯝꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯅꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯕꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯒꯨꯝ ꯄꯥꯈꯠꯀꯨꯝ ꯏꯃꯨꯡꯗ ꯒꯨꯗꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯏ ꯀꯣꯌꯦꯠ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯐꯗꯠ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯍꯣꯝꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯝꯗꯣꯛꯄ ꯉꯝꯂꯨꯒꯅꯤ ꯃꯍꯥꯛ ꯋꯥꯊꯔꯛꯂꯤ ꯃꯈꯨꯠ ꯁꯤꯙꯔꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯜꯂꯛꯂꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇ꯭ꯔꯕ ꯁꯥꯍꯨꯝꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯦꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯕꯗ ꯅꯠꯇꯅ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯆꯤꯡꯊꯦꯛꯄ ꯁꯣꯔ ꯐꯨꯟꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯊꯦꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯝꯕ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯂꯐꯨ ꯃꯔꯛꯇꯨꯗ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯄꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯉꯥꯎꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯤ ꯃꯔꯣꯜꯒ ꯒ꯭ꯌꯥꯃꯦꯜ ꯑꯃꯠꯇ ꯇꯥꯕ ꯅꯠꯇ꯭ꯔꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯉꯁꯥꯏ ꯍꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗꯤ ꯍꯦꯝꯕꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯎꯕ ꯅꯠꯇ꯭ꯔꯤ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯨꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯤꯟ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅ ꯄꯪꯊꯤꯟꯗ ꯊꯤꯟꯗꯨꯅ ꯁꯦꯒꯥꯏꯔꯛꯂꯤ
asumna sagairakpada hemba masado sagairakpagum yamna kanna chaina phangli masidagidi hemba khama ngamlaktraduna tawriba punamado joy chanda oina laithei tawduna mahana joy chanda oina pulap thakri asumna mahana joy chanda hek thakibaga joy chan phamung aduta longna hiplaga kari kamdorum gadoribano hatna wakhal khandun leirambadu mahaki masada karino khangdaba kiringai oiraba thaudok ama thokpagum masada tingkok lawba haurakli masidi joy chana karino aigi sada tawlibasibo asomna khallingai khanghodi joy chan ki yumgi mamang thongodo kanagumba amana hangturokpagum khanghang hangturai aduna brang longna hangturakpaduta joy chan khangprek khangdun haugatli joy chan natana suji su khangdun haugalakli adugadi makhoigi ka tamna karigumba ama chengsilakpagum wang longna chensilakli aduga thongado khangphak phakairakli thongado phakairakpada leiramlibasi musin muna karino khangdaba sawum maikhu chabul ama oidru leiramli mado joy chan tamna paislaktuna joy chan gi thajinda thakri adom ne thakibda joy chan khangba ngamdaba chaina khol kaya amaga loina phamung adu tharo olambadagi laimaiga tasalli tawkham khangdraba suji kari tawudabano khangdana joy chan gi banakta kaidoroge nangbo haiduna hangli masidagi di suji kayole kai tana bagida makta kappa law haurakli adama tarokpada joy chana nanga toribadu karino mi taba tare hairi sujina mi tadrabadi kana lalaga kanga doribano haiduna koilaw lawbadagi yumthangnabada leiba miyoi sing taraduna chensinnarakli matamada joy chan wakhal mange taroklabani china khol mayam ado khangbo honabada masidagi di mayamna joy chana tharo olmadu uraga kari torobagi haiduna hangi sujina haujik thokriba thodok sing ado loinamak tamli masidagi di mayam sing aduna o adu urabadi magi se laitin gi sawum phangle aduna amaiba mata daba yararoi amaiba kana kawgani haiduna hanglakpada sujina amaiba hembado oina kawrasi hairi mangda sumagna laitaina bibidagi lai kurumbadagi pharurabani amu horoklibani hairubada mayamna adu urabadi hembo hogi mayumdo oina chatlasi haiduna makoi khara hembagi yumda lakli matawa sukna hembagi mayumda joy chan gi yumthangnabada leiba miyoi sing khara lakpa matamda somda hembadusu ngauri phai tawduna leiramlei tawriba sita mayamdo karino joy chan su ada tharo onduna leirahore aduga sungda su hemba masa ado angaw phaigumna koilaw lawduna tharo onduna leiramli mabani gi simawung amani haiduna mayamdo chingnarakhi asumna hembadi ngehak uraw tharaw loromlaga masa ado tapna phathajraktuna sor thabet honduna mahak khudu kunduna leiri pasidagidi leiriba imungi miyu singaduna hembagi masada phi sechinbiri hemba tawriba sidam hakta sengni kaiba haibadu oiri tanja aduda joy changi mayum lomdagi lakliba miyu singaduna amaiba hembada oja amaiba joy chando ada karinoma tawraga lehori aduna yaragadi amukta chapirusi hairi matam aduda hembana ai haujiki wonadi chatpa ngamlaroi ai hakchang se yaman nungaitre kanagumba miyoi amagi lai khurum libani aigisi adubu aina tainaba ngamdre aduna isa se lai tainaba honabada tap taba makai su wari adana khoi soranu atopa amaiba ama kaururo adumna hairakpada mayam su upai leitabana joy chan gi mayum do oina laklei masidagi di joy chan gi mayum jawrabada amaiba hemba pu kawgani haidun chakhiba miyoi singaduna amaiba hembana maha ngamlaroi amaiba kanano maniklaga tawhallo haiduna mayam singadu da hairi wafamado joy chan su taribani matamada joy chana mahana lai sanaraga aingoda lai thajalakliba karigino aina taw haibana topadani aduga mana aingoda tharakliba si karigino madugi maibado khwaijigi phatchaba maibani mahana maram moiraga ai sigadawri haiduna koilaw lawri joy chan gi wafam madu tabada leiba singaduna karino hariba sibu haiduna ngagnari matamadu ta joy chan gi manaka leiba halamana nokona thage tawriba sikkanadano haiduna hanglakpada joy chana yamna phataba chandu haiba misal adu thaga doribani mangonda sigumlaba tawraga ma pollution ga doribani ma yamna phataba mini haiduna joy chan masa khangadana koilaw lorokli chaina khona ngawbudagi panghaida haidok lurabasu joy chan mamai thangdadi mahana haikhrib mayamdu karino haiduna amu khanjarakli masidagi mayamna noigi se matang matam chadana migi mangana ba lai sanurubadagi layan number soidana oiramgani hairi
ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯖꯣꯏꯆꯥꯟ ꯃꯁꯥꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯀꯠꯂꯛꯂꯦ ꯑꯗꯨꯒ ꯑꯩ ꯊꯕꯥꯛ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯒꯥꯏꯖꯔꯛꯂꯤ ꯑꯗꯨꯒꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯆꯩꯅ ꯐꯨꯕꯒꯤ ꯃꯔꯝ ꯇꯥꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯕꯒꯨꯝ ꯃꯔꯩ ꯇꯥꯈꯠꯂꯤ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛ ꯑꯗꯨꯁꯨ ꯃꯨꯁꯜꯂꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯂꯤ ꯖꯣꯏꯆꯥꯟꯅ ꯑꯩꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯕꯨꯠ ꯌꯥꯎꯔꯤ ꯑꯩꯒꯤ ꯊꯕꯥꯛꯇ ꯕꯨꯠ ꯐꯝꯃꯤ ꯂꯥꯏꯃꯨ ꯐꯝꯃꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯤꯕꯅꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯂꯗꯨꯅ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯕꯨꯠ ꯃꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔꯗꯤ ꯃꯍꯩ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯏꯆꯥꯟ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯍꯥꯠꯇꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯈꯥꯡꯕ ꯋꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯣꯏꯆꯥꯟꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯃꯌꯥꯝ ꯈꯖꯤꯛ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯦ ꯑꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯥꯏ ꯑꯃꯥꯏꯕ ꯍꯦꯝꯕ ꯅꯍꯥꯛꯅ ꯇꯧꯔꯒ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯅꯈꯣꯏꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯖꯣꯏꯆꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯛꯂꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯍꯦꯝꯕ ꯈꯨꯝꯐꯝ ꯂꯩꯇꯦ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯅ ꯍꯩ ꯖꯣꯏꯆꯥꯟꯁꯦ ꯃꯌꯥꯝ ꯂꯥꯏ ꯆꯪꯕꯗꯒꯤ ꯉꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯅ ꯆꯨꯔꯣꯟ ꯄꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯍꯟꯒꯦꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯏ ꯇꯩꯅꯖꯒꯦ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗꯣ ꯁꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯖꯣꯏꯆꯥꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯍꯦꯝꯕꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯨꯗ ꯃꯌꯥꯝꯅ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯖꯣꯏꯆꯥꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯀꯔꯛ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯍꯦꯝꯕ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯖꯣꯏꯆꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯛꯇꯣꯛꯄ ꯉꯝꯂꯤ ꯑꯗꯨꯃꯥꯏꯅ ꯐꯛꯇꯣꯛꯈꯤꯕꯗ ꯈꯨꯕꯤ ꯑꯗꯨꯅ ꯐꯛꯀꯥꯏꯈꯤꯕꯗꯒꯤ ꯍꯦꯝꯕꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯈꯧꯔꯤ ꯎꯇꯣꯡ ꯀꯥꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯔ ꯍꯣꯟꯕꯗ ꯉꯝꯗ꯭ꯔꯤ ꯌꯥꯝꯅ ꯅꯥꯈꯤ ꯍꯣꯟꯖꯤꯟꯕꯁꯨ ꯉꯝꯗ ꯍꯣꯟꯗꯣꯛꯄꯁꯨ ꯉꯝꯗ ꯍꯦꯝꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯤ ꯐꯨꯟꯕꯗꯒꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯟꯕ ꯃꯈꯩ ꯃꯍꯥꯛ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯖꯣꯏꯆꯥꯟ ꯍꯧꯅ ꯅꯣꯛꯂꯤ ꯀꯝꯗꯧꯏ ꯑꯩꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯃꯥꯏꯕ ꯍꯥꯏꯔꯝꯂꯒ ꯖꯣꯏꯆꯥꯟ ꯍꯧꯅ ꯅꯣꯛꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯂꯥꯏ ꯐꯠꯇꯕ ꯆꯪꯕꯒꯨꯝ ꯆꯤꯡꯊꯦꯛꯄ ꯐꯤꯔꯤꯡ ꯆꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯦꯝꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯐꯤꯔꯤꯡ ꯆꯣꯡꯗꯨꯅ ꯁꯤꯔꯤ ꯖꯣꯏꯆꯥꯟꯁꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝꯅ ꯐꯥꯔꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯈꯥꯝꯂꯕꯁꯨ ꯖꯣꯏꯆꯥꯟ ꯃꯄꯥꯟꯗ ꯑꯩ ꯆꯥꯛꯂꯦ ꯑꯩ ꯊꯕꯥꯛ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯊꯣꯛꯄꯗ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯜꯄꯥꯟ ꯑꯗꯨꯗ ꯃꯈꯣꯡꯅ ꯂꯧꯁꯤꯟꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯎꯞꯁꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯗꯥꯔꯤꯗꯒꯤ ꯁꯨꯃꯥꯡꯗ ꯆꯣꯡꯊꯔꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯒꯗꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛꯀꯁꯨ ꯇꯨꯁꯤꯟꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯀꯤꯅꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯖꯣꯏꯆꯥꯟꯅ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯩꯊꯪꯗ ꯖꯣꯏꯆꯥꯟ ꯐꯔꯪ ꯆꯣꯡꯂꯝꯂꯒ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯊꯠꯂꯛꯄꯒꯨꯝ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯆꯞꯇꯤꯡ ꯆꯤꯡꯉꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯠꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥꯗꯣ ꯃꯨꯁꯜꯂꯛꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯔꯛꯂꯤ ꯃꯌꯥꯗꯒꯤꯁꯨ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯗꯣ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯏꯆꯥꯟꯒꯤ ꯃꯌꯥꯗꯒꯤ ꯃꯨꯁꯤꯟ ꯎꯕ ꯃꯩꯈꯨ ꯆꯕꯨꯟ ꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯟꯅꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯀꯟꯅ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯅꯣꯡꯁꯨ ꯆꯨꯔꯛꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯈꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯒꯨꯞ ꯀꯛꯊꯠꯂꯕ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯇꯨꯞ ꯇꯔꯦꯠ ꯊꯨꯡꯅ ꯀꯛꯂꯤ ꯑꯅꯤꯃꯛ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ
ꯃꯩ ꯊꯥꯅꯅꯕ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯄꯨꯔꯛꯎ ꯍꯥꯏꯕꯗꯒꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯃꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯜꯂꯕ ꯇꯤꯜ ꯑꯅꯤꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯣꯡꯃꯗꯣꯟꯊꯛꯇ ꯎꯔꯤ ꯃꯗꯨꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯑꯅꯤꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯣ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯐꯠꯇꯕ ꯃꯍꯩ ꯐꯪꯖꯕꯅꯤ, ꯃꯁꯤꯗ ꯑꯩꯅ ꯋꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕꯗꯣ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯂꯤ ꯑꯗꯨꯕꯨ ꯏꯃꯝ ꯃꯝꯃꯤ, ꯀꯔꯤꯁꯨ ꯎꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯅꯤꯡꯊꯦꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯝ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯦꯝꯕ ꯑꯃꯗꯤ ꯖꯣꯏꯆꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯁꯥꯟꯅꯔꯨꯔꯒ ꯃꯤꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨ ꯀꯂꯛꯍꯦ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ나 ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤ ꯑꯃꯗꯤ ꯆꯟꯗꯨꯗ ꯌꯦꯛꯂꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯦꯛꯅꯕ ꯂꯩꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫